ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯧꯕ ꯊꯝꯕꯥꯜ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯩꯗꯥꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯗꯥꯏ ꯑꯗꯨ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯅꯨꯡ ꯍꯨꯠꯆꯤꯟꯅ ꯑꯁꯨꯝ ꯆꯪꯂꯒ ꯊꯝꯕꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯠꯄ ꯖꯒꯥ ꯑꯃꯈꯛ ꯂꯩ. ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯝꯕꯥꯜ ꯍꯤꯗꯦꯜ ꯍꯥꯏꯅ ꯈꯪꯅꯩ. ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯍꯤꯗꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯄꯪꯈꯪꯗ ꯈꯪꯅꯩ. ꯃꯐꯝ ꯑꯗꯨ ꯕꯨꯠ ꯊꯣꯛꯏ ꯇꯝꯅꯩ. ꯆꯪꯈꯤꯕ ꯃꯤ ꯑꯃꯗ ꯊꯣꯔꯛꯈꯤꯗꯦ. ꯂꯥꯏꯒꯤ ꯁꯥꯟꯅꯠꯐꯝꯅꯤ ꯍꯥꯏꯕ ꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯏꯅꯩ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ. ꯀꯪꯂꯩꯁꯅꯥ ꯅ꯭ꯌꯨ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗꯅꯤ. ꯂꯟꯆ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯅꯤꯈꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯁꯨ ꯑꯉꯛꯄꯅꯤꯍꯦ ꯄꯥꯊꯧ. ꯆꯤꯞ ꯖꯣꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯃꯥꯏ ꯇꯧꯏ ꯔꯤꯄꯣꯔꯠ ꯂꯧꯔꯨ ꯍꯥꯏꯌꯦꯅꯕꯨ ꯅꯪꯅ ꯍꯦꯛꯇ ꯆꯠꯇꯣꯏ ꯇꯧꯏꯗꯣ ꯀꯩꯒꯤꯅꯣꯕ? ꯄꯥꯊꯧꯅ ꯈꯨꯝꯃꯤ. ꯊꯝꯕꯥꯜ ꯍꯤꯗꯦꯜꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯈꯔꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯃꯇꯥꯡꯅꯤ. ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯏꯁꯥꯃꯛ ꯆꯠꯂꯒ ꯀꯃꯥꯏ ꯇꯧꯏ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯏ. ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯐꯝꯗꯣ ꯃꯌꯥꯝꯅ ꯆꯤꯟꯗ ꯀꯩꯗ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤꯕꯨꯅꯣ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕꯗꯒꯤꯅꯦ ꯀꯦꯝꯄꯤꯡ ꯇꯧꯔꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ. ꯄꯥꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯝꯃꯤ. ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤꯅꯤ ꯖꯒꯥ ꯑꯃ ꯂꯩ ꯍꯥꯏ. ꯑꯗꯨꯏ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯝꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯂꯩꯆꯤꯜꯁꯨꯅ ꯊꯥꯖꯤꯜꯂꯛꯏ. ꯋꯥꯔꯤ ꯈꯛꯇ ꯇꯥꯕꯗ ꯐꯥꯎ ꯇꯨ ꯈꯦꯎ ꯆꯨꯡꯉꯤ ꯑꯩꯈꯣꯏꯗꯤ. ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯔ ꯂꯩꯔꯕꯅꯤ. ꯑꯗꯣ ꯕꯨꯠ ꯂꯩ ꯅꯠꯇ꯭ꯔꯒ ꯇꯝꯅꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯂꯩꯇꯦꯗꯅ. ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤꯅꯦ ꯑꯩꯗꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ. ꯊꯣꯃꯣꯛꯀꯤ ꯋꯥꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇꯅꯤ. ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯌꯦꯡꯉꯨ. ꯄꯥꯊꯧ ꯅꯣꯛꯃꯤ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯂꯒꯦꯖꯇꯨ ꯏꯟꯗꯨꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯅ ꯍꯥꯏꯔꯝꯃꯤ. ꯌꯥꯔꯁꯦ ꯑꯩ ꯆꯠꯂꯒꯦ. 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦ. ꯀꯩꯒꯨꯝꯕ ꯑꯩ ꯍꯜꯂꯛꯇ꯭ꯔꯁꯨꯅꯦ ꯑꯩꯕꯨ ꯊꯤꯕ ꯀꯅꯥꯁꯨ ꯂꯥꯛꯀꯅꯣꯗ. ꯕꯤꯀꯥꯁꯇꯨ ꯅꯣꯛꯂꯒ ꯈꯨꯝꯃꯤ. ꯏꯁ ꯋꯥꯔꯤꯗꯤ ꯐꯔꯦ ꯁꯦꯐ ꯖꯔꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯄꯥꯊꯧꯁꯨ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯑꯣꯐꯤꯁꯀꯤ ꯒꯥꯔꯤ ꯑꯃꯅ ꯃꯥꯕꯨ ꯑꯦꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯈꯤ. ꯄꯥꯊꯧ ꯆꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯔꯤꯄꯣꯔꯇꯔ ꯊꯣꯏꯕꯤ ꯑꯗꯨ ꯕꯤꯀꯥꯁꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯍꯪꯉꯤ. ꯃꯌꯥꯗꯨꯗ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯁꯥꯏꯅ ꯇꯧꯔꯤ. ꯄꯥꯊꯧ ꯆꯠꯈ꯭ꯔꯕ? ꯕꯤꯀꯥꯁ ꯁꯨꯒꯠꯇꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ. ꯆꯥꯔꯤꯗꯣ ꯌꯣꯠꯁꯤꯜꯂꯒꯅꯦ ꯉꯥꯡꯒꯨꯕ. ꯎꯅꯔꯤꯉꯩ ꯒꯨꯗ ꯕꯥꯏ ꯍꯥꯏꯌꯧ ꯌꯥꯗ꯭ꯔꯣ? ꯁꯤꯈ꯭ꯔꯣ ꯍꯥꯏꯅꯅꯦ ꯊꯥꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯄꯥꯊꯧꯗꯣ. ꯕꯤꯀꯥꯁꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯃꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯃꯥꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤꯌꯦ. ꯊꯣꯏꯕꯤꯅ ꯊꯝꯕꯥꯜ ꯍꯤꯗꯦꯜꯗꯅꯦ ꯆꯠꯈꯤꯕ ꯃꯤ ꯑꯝꯇꯅꯦ ꯍꯜꯂꯛꯈꯤꯕ ꯌꯥꯎꯗ꯭ꯔꯤ. ꯃꯌꯥꯝꯅ ꯍꯥꯏꯅꯩꯗꯣ ꯇꯣꯉꯥꯅꯦꯅꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯥ? ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯣꯏ ꯇꯣꯉꯥꯅꯦ ꯇꯣꯉꯥ. ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝꯗꯣ ꯀꯣꯛ ꯊꯥꯗꯕꯩ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ. ꯌꯥꯔꯦ ꯑꯁ꯭ꯋꯥꯏ ꯆꯠꯂꯣꯝꯇ. ꯊꯣꯏꯕꯤ ꯆꯤꯝꯕꯥꯜꯗꯨ ꯆꯤꯛꯂꯞ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯝꯃꯤ. ꯍꯣꯏ ꯅꯨꯃꯤꯠ 6ꯅꯤꯗꯤꯅꯦ ꯉꯥꯏꯔꯁꯦ ꯑꯩꯈꯣꯏꯁꯨ. ꯑꯗꯨꯒ ꯌꯦꯡꯂꯁꯦ ꯄꯥꯊꯧ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯕ꯭ꯔꯥ ꯍꯥꯏꯗꯣ. ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯗꯣ ꯐꯠ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ. ꯄꯥꯊꯧꯅ ꯊꯝꯕꯥꯜ ꯍꯤꯗꯦꯜ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ. ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯚꯣꯏꯁ ꯑꯣꯚꯔ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯃ ꯄꯥꯊꯧꯅ ꯊꯥꯗꯣꯔꯛꯂꯝꯃꯤ. ꯖꯣꯅꯤꯅ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯚꯣꯏꯁ ꯑꯣꯚꯔ ꯑꯗꯨ ꯄꯨꯂꯞ ꯇꯥꯃꯤꯟꯅꯩ. ꯄꯥꯊꯧꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯦ. ꯑꯗꯨꯒ ꯊꯝꯕꯥꯜ ꯍꯤꯗꯦꯜ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯦ. ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯀꯥꯟꯗꯦ. ꯊꯝꯕꯥꯜ ꯃꯁꯤꯡꯁꯨ ꯊꯦꯡꯉꯝꯗꯅ ꯁꯥꯠꯂꯤ. ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯩꯅ ꯎꯃꯪ ꯃꯅꯨꯡꯗ ꯑꯆꯨꯝ ꯆꯪꯁꯤꯟꯕꯗꯒꯤ ꯃꯅꯝ ꯑꯗꯣ ꯇꯞꯅ ꯅꯝꯊꯤꯕ ꯍꯧꯔꯛꯏ.
Kari manamno haibadi fazana laksan mangamdri. Ado sadongkumba ama mai thabagi manam oinadi dawi. Mafam asida leiba sa nga maina chakpu oirira. Oidira haiba ai haiba ngamdi. Aina sumsum changchilak iba makai manam sunam thiba helai. Hauzi waida numit thoklambudisu ita thazadana pung 3 makai PM amuk tarakpa swaida atya su pungumam sinkri. Hayang among voice ama tharak lagi. Photo su khara namaki. Pathau ki voice message ado taraba matungda second kharadi mayam ado tumin laini. Bikas na ihana hana hairak lami. Ay na haidra kaisu tawroina. Thoibi na kumla ami. Ngasi numit amakag suda ngairi niminini wali. Mana adalay doido. Hayang pauba tikta kaidabra yingkisi. Bikas to khangsaw sawgalak lay. Nang tumina layo haibani. Jib Johnny na amuk khamchilai. Yarse tamna hainasi. Pathau kaisu tawroi. Office adada angang oine thabak tawjariba Rocky na kapli hairak lami. Sadongumba mai thabagi madam nami haidudi. Mahayumda halo. Haikho dazuni apaba kashu oirui. Johnny na amuk hairai. Tapthau mi Rocky. Satan balakba mi oyam basu yaimi. Adamna themjilla basu Rocky di adumak pakhat pa poklami. Numinini shuba dubitni. Pathau na voice over amaso tharik lami. Adaba consult adumayak stengdri. Amok jok sawi. Pathau na haiba wa ama phauba. Lausin magamdi. Adubo voice message adugi marakta yamna lumlum lawba khonjal amana sonthagna na wahai khara haibadi adumak tari. Namai leitho. Hositi madam hele. Khonjal asina office ta lehiba makoi singi marakta. Nungdang ba amadi fohli. Rocky adu kapladuna amuk so hairak lami. Pathogi khonjal nati. Butki khonjani. Murum solaga sotha na harido. Butki khonjani. Because na. Singnen phazana phangdabagi mali. Mamang du dasu sumaina tawba yaukri dudi. Reporter amana amuk hairak lami. Pathauna akoida prank tawba oiramni ko ba. Thoibi do share amada famlaga yamna gyan tabi sana hairak lami. Pathauna prank tawba nati. Butuna oinane pathauda prank tawrini. Because to Thoibi da pairap yengi. Nang nangagi do kana tabi ni nangagi do. Radio singnen yadabai ni. Asi hairedana jagat kai kandabda. Thoibi na mo. Pare aina haiba thajadrari ne. Hayeng phaba yengnarasi. Yengnasi. Hayeng di pathaugi ne. Voice message to lakbra haido. Homni suba nubet adudari numidang oirak lafa phauba pathaugi mohwa mapau tage phangdri. Voice over tharak khidri. Picture tharaktri karisu tharaktri. Reporter mayam ado pulap hamina duna pathaugi pau phangdaba aduda wa khanarami. Because na hairi. Singnen phangdabagi oidoin haiba. Umangi manung yona changsiladine kaidagi network no. Jib Johnny na mo hairak lami. Because na harisi chumdoini. Hayeng phawbadi ekoi warasu wana gai midarasi. Hayenggi ayuk anganbada flight ne manane sida lakadoshi. Rocky di masado aduki mati pakatlami. Mayam dunasto mabu themjin birami adubo itha thajadana thoibidi tuminali. Madudani Bikas na hena ngakliba asisu. Mathangi numit yaurakli. Adubo pathaudi makhoi ki manakta laktri. Airport ta mabu okpa chatluba miyoi sing adunasu pathau thorakti haina khumli. Mathangi numittu dasu laktri. Mathangi numittu dasu laktri. Adugi mathangi numit dasu adumak lakhidri. Asona tauna hapta kya housing kiba adudagi di office aduda thabak tawriba makhoi miyam adu aduki matik me painari. Rocky na laurak lami. To, aina hana haidra. Umang aduda ngausat na layramlani pathaudi. Reporter amana hanglek ami Chief Johnny da. Pathauga pau phongna bayaba. Lambi amta leitre hojikdi. Akhoida. Makha taba kari tawse haibado. Da Johnny. Johnny khumde mamai adu lukthadana makhuda makok pairaga tumina fammi. Magi chair aduda. Bikasu walang amatang ding city. Johnny na matha sana leiriba adu ubada. Bikas na sangsenduna kawi.
Da Johnny Vikas ta haifet yinglai. Vikas na amuk hairei. Ay mafam adu da chatlage da Johnny. Pathauna pigedaba report to. Ay na pirage. Aduga mabustu thiraki. Mage wahe adu tabada mayam punna magonda ngak na yinglai. Johnny na so Vikas ki wa ado yaroi. Hairakte. Johnny na hairak-lami. Okay, nang nabu yaradi chalo. Tawudabu, nangi akoy baduri. Munda yengo. Vikas na hoy haibagu makuk tu nomi. Aduga mafam adudagi thoki ge hek tawbaga. Johnny na amuk hairak amuk so. Ado, nang natumda di chatba yaroi, Vikas. Pathawda soikiba adugum na nangudadi soihallaroi. Nang thoibiga loina na chalo. Vikas yaning de haina kanadi hairakti. Adubu, khumi asum. Yarni da Johnny, ay tawda chatlagi. Johnny mako ado fat hai. Nako yani puna sakadabani. Apun bana pangan kaugano. Thoibi naumi tawna Vikas ke managda sangsili. Kaidawai sa se haino ikoyani. Vikas pairapna Thoibi da yengamlaga mamay ado hutlayduna jatki mafam adudagi. Thoibi sumayamda onsindo na hairami. Kaigamba ikoyani na sikina ki batok labasto. Aigi dex makhada layba asapato kanamta sabi yaroi ko. Matanggi na mitni, Thoibiga Vikas ka makoy anito ayo angan bagi flight da. Saida kul tamna kong sankri. Landing toraba mato bust amatung na. Saida kulgi umang adu da layba mafam adu tamna lakli. Lambi da lakna Thoibi wangang basung leblipti. Butki maramda, laitun ki maramda, loina suri, mahane ngangli basing adu. Taba warak laba mali Vikas to handakti, hairak lami asam na. Ihari ba, ngayakra tumina layo kay dobe. Thoibi na mukumi. Wari sana ba hauri ni, ay kasi nangunda. Lambi zapada boring tuda na ba. Kayo na nang naingonda, tati-tati say hise. Yamahin na draba, ay se, nangina ungduda. Asam lakpana THAMBAL hidel layba, umang adu yawraglami. U asoba sing na paring-paring hauriba, akhuba lambi adu tamna jangsalak-lami makoy anyaso. Vikas na. Okay, let's go. Asi haida na mang thana chitpa hawi, Vikas. Adu ba Thoibi na magi, khudang adu ta phadu na yali. Ngay ko. Sing na, ibani asigine, mapam sila satlandra. Nayam kiradi lehor. Lam thongfong phawba yawdri. Hawjde adamaina mai leiduna chaladi kamai tawni. As kibay nete ba? U acho ba? Mayam ama hawba. Tin kang mayam ama layba sidane talle na sumtaw bani. Yare taningri. Amtala. Rap. Sasoy naro. Asi haiduna Thoibigi makut ado fat kantolaga mang thana chatki Vikas. Asuna tawna Vikas Thoibi gado umang aduge manungda sum chingsilaklami. Pungkaya mo kimaya changlaba matungda Vikas na mangonda yawriba. Umang aduge mapto puthoreklega maika yengduna asum changsali. Ngayaki matungda makal kaya ge machu singgi. THAMBAL marang kaina satpa achoba pat kaya layba mafam ama yawraklami. Mafam ado THAMBAL hidel ni haiba makoy ani so khanglami. Makoy ani do masa-masagi phone puthoraktuna mafam aduge fazabado photo namba hawi. Vikas to pen amaga note amaga lawduna asam na irami. 23rd July 2 PM. Reporter pathogi langlalang zinthiba oina aikoy ani THAMBAL hindelda thunglari. Hauzikti reporter patho amadi atay news sing na mafam khangdana mangkhiba adugi langlalang zinthiba haurikani. Thoibi na among hairak-lami. Mi atay sing na mangkhiba sidagi kiyam chatlaga layba mafamday oijano. Adudi khangde isu. Masigi matungda makoy ani amok chatpa hawi. Ngasay makay kira saramba adu hauzikti khanging ingsalakpagum na tawrai. Ngayaki matungda Vikas da amok magi note to da isili. 4 PM.
ꯑꯩꯈꯣꯏꯅ ꯎꯃꯪ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯥꯏꯀꯩ ꯏꯪꯕꯁꯨ ꯍꯦꯜꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯊꯧ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯪꯂꯥ ꯂꯪꯖꯦꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯇꯤꯌꯥ ꯊꯛꯁꯤꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥꯁꯨ ꯄꯨꯡꯍꯥꯡ ꯍꯥꯡꯕꯅꯤ ꯅꯨꯃꯤꯠ ꯇꯔꯪ ꯊꯣꯛꯈꯤꯕꯅꯤ ꯕꯤꯀꯥꯁꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯣꯠ ꯑꯗꯨꯗ ꯏꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯃꯈꯨꯠꯅ ꯕꯤꯀꯥꯁꯀꯤ ꯂꯦꯡꯖꯨꯝꯗ ꯇꯥꯛ ꯇꯥꯛ ꯊꯥꯔꯒ ꯃꯥꯕꯨ ꯄꯪꯀꯧꯗ ꯀꯧꯔꯛꯈꯤꯕꯅꯤ ꯏꯕ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤꯁꯨ ꯕꯤꯀꯥꯁꯀꯤ ꯃꯇꯨꯡꯗꯒꯤ ꯐꯠ ꯆꯠꯊꯣꯛꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯐꯥꯎꯕ ꯕꯤꯀꯥꯁꯀꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯤꯕ ꯏꯪ ꯂꯥꯎꯕ ꯃꯈꯨꯠ ꯑꯅꯤꯗꯨꯗꯤ ꯑꯗꯨꯃꯛ ꯊꯝꯍꯧꯔꯤ ꯕꯤꯀꯥꯁ ꯃꯇꯨꯡꯗ ꯐꯠ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯣꯏꯕꯤꯗꯨ ꯕꯤꯀꯥꯁꯀꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯃꯈꯨꯠꯅ ꯃꯊꯛꯇ ꯊꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨ ꯕꯤꯀꯥꯁ ꯌꯦꯡꯉꯣ ꯂꯩꯆꯤꯟ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯑꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯆꯞ ꯃꯥꯟꯅꯔꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯕꯤꯀꯥꯁ ꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯍꯪꯉꯤ ꯕꯤꯀꯥꯁ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯕꯤꯀꯥꯁ ꯁꯣꯔ ꯑꯃꯨꯔꯛ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯆꯠꯄ ꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯊꯣꯏꯕꯤꯅ ꯇꯨꯡꯗ ꯏꯟꯗꯨꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯟꯕ ꯂꯦꯞꯂꯝꯗꯦ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯇꯤꯌꯥꯁꯨ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯏ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯗꯨ ꯊꯥꯟꯗꯨꯅ ꯑꯃꯝꯕ ꯑꯗꯨ ꯈꯖꯤꯛꯇꯤ ꯀꯣꯛꯍꯜꯂꯤ ꯊꯣꯏꯕꯤꯅ ꯐꯣꯇꯣ ꯁꯨꯝ ꯅꯝꯂꯤꯕ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯣꯇꯣ ꯅꯝꯕ ꯍꯦꯃꯟꯈ꯭ꯔꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯕ ꯇꯥꯔꯦ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯍꯣꯔꯦꯟ ꯕꯨꯠꯀꯤ ꯐꯣꯇꯣ ꯅꯝꯅꯕꯅꯦ ꯈꯔ ꯈꯥꯛꯂꯒꯦ ꯃꯦꯃꯣꯔꯤꯁꯤ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯑꯝꯇ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯕꯤꯀꯥꯁꯅ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯇꯝꯅꯔꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯅꯣꯛꯄꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯅꯤꯟꯗꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯇꯥꯔꯛꯄꯒꯨꯝꯅ ꯃꯌꯦꯛꯇꯤ ꯁꯦꯡꯐꯥꯠꯇꯦ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯄꯥꯈꯠꯂꯗꯨꯅ ꯕꯤꯀꯥꯁꯀꯤ ꯄꯥꯝꯕꯣꯝꯗ ꯆꯦꯠꯅ ꯀꯨꯟꯁꯤꯜꯂꯤ ꯀꯩꯅꯣ ꯅꯪꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯜꯗꯣ ꯕꯤꯀꯥꯁꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯗꯤ ꯎꯊꯣꯛꯄ ꯏꯀꯥꯏꯕꯅ ꯃꯇꯤꯟ ꯑꯗꯨ ꯒꯨꯠ ꯌꯣꯠꯊꯔꯒ ꯈꯨꯝꯂꯛꯑꯝꯃꯤ ꯎꯃꯪꯗ ꯁꯥꯟꯅꯕ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯑꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗ ꯒꯦꯝ ꯁꯥꯟꯅꯕ ꯂꯥꯛꯑꯦ ꯍꯥꯏ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯇꯥꯟꯖꯥꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯌꯥꯝꯅ ꯅꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯄꯒꯨꯝꯅ ꯁꯤꯔꯤ ꯇꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯆꯤꯔꯣꯜ ꯑꯣꯏ ꯇꯧꯔꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯂꯥꯎꯏ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯊꯣꯏꯕꯤ ꯖꯁ ꯔꯤꯂꯦꯛꯁ ꯀꯩꯝ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯀꯞꯉꯥꯡ ꯇꯧꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯅꯪ ꯇꯥꯍꯧꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯣ ꯕꯨꯠꯇ ꯊꯥꯖꯗꯕ ꯇꯧꯔꯨꯅꯣ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯕꯤꯀꯥꯁ ꯁꯣꯔ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯏ ꯍꯣꯏꯕ ꯑꯩꯁꯨ ꯇꯥꯍꯧꯏꯕ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯪꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯕꯨꯠꯇꯤ ꯁꯨꯡꯂꯩ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯡꯊꯔꯛꯄꯗ ꯎꯔꯛꯂꯝꯃꯤ ꯆꯦꯅꯥ ꯑꯉꯧꯕ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯗꯣ ꯎꯅꯥ ꯋꯥꯅꯥ ꯑꯃꯗꯤ ꯑꯃꯣꯠꯄꯁꯤꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯇꯥꯔꯝꯕꯅꯤ ꯕꯤꯀꯥꯁ ꯂꯩꯃꯥꯏꯗꯒꯤ ꯆꯦꯅꯥ ꯑꯗꯨ ꯈꯨꯟꯀꯠꯂꯤ ꯑꯗꯨꯒ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯦꯅꯥ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯏ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯃꯥꯒ ꯕꯕꯥꯒꯅ ꯉꯁꯤꯁꯨ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯏꯇꯣꯝꯇ ꯑꯁꯨꯝ ꯂꯩꯍꯜꯂꯤꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯆꯦꯅꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯕꯥ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ ꯊꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯔꯝꯂꯤꯕꯅꯤ ꯈꯪꯂꯤ ꯆꯦꯅꯥ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯗꯨ ꯕꯤꯀꯥꯁꯇ ꯄꯥꯈꯠꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯊꯕꯥ ꯍꯥꯏꯔꯤꯁꯦ ꯕꯤꯀꯥꯁꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯈꯪꯗꯦ ꯎꯃꯪꯁꯤꯗ ꯂꯥꯛꯂꯒ ꯂꯝꯕꯤ ꯂꯩꯃꯥꯛꯅꯈꯤꯕꯗꯒꯤ ꯍꯟꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯒꯅꯤ
Hauji phawba ma mafam asida koichat chatuna mama pa thiriba male. Because na hairiba wadu Thoibi thazaba ngamde adubu tumina de laiki. Thoibi gi matau ajuda because na amukso themjin birami. Ihariba Thoibi ki gano haiba. Kim tawriba. Asum na hainaraba matungda makoy anido umang adugi manungda asum achum changsilaki. Makoy anidi khanglam loidako. Makoy anige mangda taaduna leiriba. Kira ba thongdok sing asi. Mamlaba umang adugi marakta sonthangna na nupi amagi khonjal na hairi. Ahiga sana minase. Atiya puma mamsinkri amuba nong tana paksana sandokri. Laymay adugi hek mathaktaso laichil tapna thazin ba horakli. Mafam adu ichikchi. Nason pikna tarakpa nupi adugi khonjalga Thoibina sor chawna holiba adu khaktani tariba makon haiba because na hairak lami. Thoibi sordo tapna holomta. Thoibina hangi nangdi kem takidabra because na amo kide siyo mangse he yengbada isada akiba pokhanba asigidama moyanam tandai hainane khanba oyengani pathausu mana leramgadaba mafamdudane khudong thiba ngambi adubo mage nangla langjin phangdabadi yadi nang kemta pakhat kan aikoi ani suri gyan tarabani aina harisena Thoibi karistu khumlakti because to Thoibi na tumina leiriba ado karigino khalladuna matungdo fat ondoni yengli adubo Thoibi de chatpa leplaga mangduna leplammi mai thongdasu ihul amatagi mami tadi tarang amada leibagumna ahang mamalangda munna yengduna le because to Thoibi ke manakta sangsinduna kawi Thoibi because ta hanni yenglakti maduki mahutta tarang amada magilomda chumdring chatpa hauki because to Thoibi adu tanaduna kawi kaino Thoibi kaidi chatlino adu Thoibi di adu mang Lechil adugi mai kaida chatki mana koba khumlamdi because handakti mana chenduna tani adubu Thoibidi adumak lechil lakta tinkri because na lechit marakta changsalak matamda Thoibigi mami sami oina tauba satam adu uri maduda because na Thoibigi lengjumda tapai Thoibi su satpa khanglep lepi Thoibina lepkiba mikup adudagi lechil da sutap na tapna mangkri Hantakti because na Thoibi ge mamaida kanna lausili. Thoibi mikup to da Thoibi gyan khangrak lak pagumna because ki mamit anida yengrak lami aduga ngaksana na hairak lami. Ke hebado because na hangi. Nangna tori to kaino. Aina ko bokhum da gai nangna tarang amada sali to kaidano. Because kaino nangna haitu ba Hauji waideni nangna kaino mai tau khrido nangi mitu su kaino matawi aduga aina ko bangang ba amta khumda lechin marakta adumak chat khrido dina ai bo tamna tau khibrane ado because to sida kaino malai posak natraga miyoi amana ai bo mafam sida ko bani aduga ai bo sumlaga magine matungdi ilan bani because to khazak sounding like aibo agaw bro nangna blue boot plate ki maramda oida phada ba hajelaga aine ta thajarani sira Thoibi kapli tawrak lami aina haisi asengmani because iko khragi ai isase isana control to bangam khidre hojik na hek mamangda kari thogong thoki haiba pa ai isana ningsingba thoktre Jintibi, nanga puna chatning da bani aise. Aidi hana de shohongna. Sidaidi tongan chatnerase. Aisu aigi thokpa. Pathobu phangda bathigadi. Hando, aise kese. Ase haiduna because na chatpa hawi adubu Thoibi na magi pamomado konduna fai. Because please, ai tomdo hun topirongado. Ai thanda chatpa ngamoyi. Ai ira laikidi. Because sauna Thoibigi makutu fat kan tholaga gamgam satki Thoibi su jinsa tawna magi matungda inarai because ta amuk chairak lami ai gi tungina rakano chakro chalo
Mikop aduda makoy anigi khongthang makhol nattaba atopa khongthang makhol amamuk tarakliba makhol adu makoy gi nakanda horiba u paring adugi wangma adomdagini u masa ama pret launa thudikpagi makhol amaso tarakpa aduda thaibi pakhal aduna bikas ke matung de changsili bikas ke pamom da koli bikas na hairek lami sta sing da chatpagi makhol ni habani hando opta aduba thaibi di bikas ta ke khongfam ama phawa hando u yadri maduda ke sauning na ba henbana bikas na thoibi bu khangi intoki sapu adu khajikan kibana thoibi laimai da famlaga tai maduda thoibi gi makutna laimai da nambada kariguma postak amada thengmagumna tawi thoibi fat yengthei notebook ama lerami notebook adu laukhatlaga yengbada pathona hai iramli thoibi notebook adu makutna taithok tuna haugatli bikas tu sise pathogi mali bikas na notebook adu thoibi gi makhutagi fatmuli aduga torchlight adu thandada pai aduga iramli basing adu asumna irammi kalen matam asida mafam asida so yamna english kaigino aisu khangde atyasu pumamam singri aine leriba mafam ase kadaidano haiba khangdri angang angakpa khonjal kayasu aigina kongna tai laisabi macha amana nokpagi makhon aduga kanagumba amana chatpagi khongthang makhol su tai sida sunatana harmonium amana akiba surda khongbagi makhol su tai segi umang ase tasengna karigumba thaudo khara soidana thoklamgadaba mali ai ngakti wan tharui aina gyan tarakpa matamda aigi akoibada kuyengyengi aina leimaida fat yeng tharuba matamda angouba thambal amakak taduna lerami thambal ado langtruk langi karigumba mangal kharana yeibagumna adubu thambal adugi manungda maingal ama faudi yauba nati ai sengnangai aduga ngayakki matungdasu laichen daramba ase tapna nga thorokpagumna tawi karino thokliba thaudose ai loksin magamtri ngayakki matung nupi amana isai sakpa tari adubu ikan kanadana amuk lepkre thokliba thaudokse karino ai khangthokta yadi achuma khangdri phawba ai mafamsidagi hankiroi iramliba sing adu paba loirikpada thaibina hangi Pathauna notebook se mama se dalang thokli base kaigino bikas tapna khomi kanagumba mafam asida lakpa mayoi amana bazar sanu haina hondo aba male pathaw hojusu umang asigi jaga amada soidana lerumkini kanagumba mayoi amana magi khongol lirakhini khanbana mana notebook se sida hondo lamani ma mafam khangdana kaidonungda wahe do haiba loidrige thoibina fat kauruklami Because na hangi. Kaino. Thaibi pakada makut tuna leimaida thili. Because tu yangi thaibi na makut thili ba zaga aduda. Angouba thambal amakhakni. Amamba marek aduda langtruk lang na leiriba adu. Thaibi tap na hairak lami. Pathauna notebook ta iramba aduga sapmanaba male. Sigi thambal se. Sigi mafam simaktada pathauna su thambal ase. Thengna boirongani. Khangdri kaino aisu handaki thaibi tapna kaurik lami bikas na amo kaino handana mo thaibi do handakti u awang wa paring hauriba adomda makut thili tu yengwada bikasu yengthok lami thaibi na makut thiliba adomda urak lami nupi amage saktamna makhoi ani dagi khare chithok laga u marak aduda makhoi ani da yengduna leiramliba ado mikuk kharege matungda nupi ado tapna mangkhri aduga thangnaba mikupta awabu isai ama son thangnana ngangbagi makhol ado taraklami khara lapa mafam amadagi thaibi pakana hagi kai no siki doba bikas na khomi ai khangde ai kemta khangdri hausidi bikas but hazadi haina leiba yararoi age excuse leitre magi mamit magna urabani butna pi ado aduga makhoigi mitmang magtada tapna mangkhibani thaibi kabli hairak lami ai hamna kire bikas de adumak sok chatna lepli mafam aduda second khoregi matung de bikas tapna hairak lami
ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ ꯅꯪꯅ ꯆꯠꯀꯗꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯄꯥꯊꯧ ꯐꯪꯅꯕ ꯊꯤꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯂꯦꯞꯂꯝꯗꯦ ꯊꯣꯏꯕꯤꯗꯤ ꯀꯤꯕꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯃꯈꯣꯡ ꯐꯥꯎꯕ ꯐꯖꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯖꯁ ꯀꯝ ꯗꯥꯎꯟ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯐꯝ ꯈꯪꯗ꯭ꯔꯤ ꯀꯩꯝ ꯇꯧꯔꯣꯏꯕ ꯅꯁꯥꯗꯣ ꯐꯊꯧ ꯍꯥꯏꯕ ꯑꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯤꯗꯤ ꯑꯗꯨꯃꯛ ꯊꯀꯠꯈ꯭ꯔꯤ ꯑꯁꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯑꯉꯧꯕ ꯁꯦꯕꯥꯡ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯎꯔꯤ ꯕꯤꯀꯥꯁ ꯉꯛꯄ ꯐꯥꯎ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯆꯦꯕꯥꯡ ꯑꯗꯨ ꯎꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯁꯤꯗꯅ ꯀꯝꯗꯧꯅꯤ ꯕꯤꯀꯥꯁ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯦꯕꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯏ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯅꯨꯡꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯃꯃꯥꯅ ꯑꯩꯒꯤꯗꯃꯛ ꯏꯁꯩ ꯁꯛꯄꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯐꯖꯃꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯏꯁꯩꯗꯣ ꯁꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯑꯩꯒꯤꯗꯃꯛ ꯍꯥꯔꯃꯣꯅꯤꯌꯝ ꯑꯃ ꯂꯩꯕꯤꯈꯤ ꯑꯩꯅꯁꯨ ꯍꯥꯔꯃꯣꯅꯤꯌꯝꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯩ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯁꯛꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯛꯄ ꯏꯁꯩꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕꯒꯤ ꯏꯁꯩ ꯑꯣꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯄꯤꯕꯕꯨ ꯂꯦꯞꯈ꯭ꯔꯦ ꯑꯩꯒꯤ ꯃꯃꯥꯒ ꯑꯩꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯛꯃꯤꯟꯅꯈꯤꯗ꯭ꯔꯤ ꯆꯦꯕꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯊꯕꯥ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯊꯕꯥ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯣꯠꯂꯔꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣ ꯍꯥꯔꯃꯣꯅꯤꯌꯝ ꯏꯁꯩ ꯁꯛꯄ ꯑꯁꯤ ꯃꯌꯥꯝꯁꯦ ꯄꯥꯊꯧꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇꯨꯗꯅꯦ ꯂꯣꯏꯅ ꯏꯔꯝꯂꯕ ꯉꯥꯛꯇꯅꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯌꯥꯔꯤꯁꯦ ꯇꯣꯛꯂꯁꯦ ꯑꯩ ꯀꯣꯛꯁꯦ ꯆꯥꯛꯀꯗꯧꯔꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯅꯠꯇꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅꯅꯦ ꯁꯦꯝꯖꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯕꯤꯀꯥꯁꯅ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯝꯃꯤ ꯍꯥꯔꯃꯣꯅꯤꯌꯝꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯍꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡꯗꯣ ꯁꯦꯒꯥꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯁꯦꯀꯦꯜ ꯈꯔ ꯇꯥꯔꯝꯂꯒ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯍꯦꯟꯗꯣꯛꯈ꯭ꯔꯤ ꯑꯗꯨꯃꯛ ꯂꯥꯞꯊꯣꯛꯈ꯭ꯔꯤ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯒ ꯇꯨꯃꯤꯟ ꯂꯦꯞꯄꯤ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗ ꯑꯃꯨꯛꯁꯨ ꯌꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯖꯥꯗꯨꯗ ꯕꯤꯀꯥꯁꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯃꯩ ꯐꯨꯠ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨꯗ ꯃꯈꯨꯠꯇꯨꯅ ꯇꯦꯛ ꯊꯥꯗꯨꯅ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯊꯥꯡꯒꯩ ꯁꯦꯡꯅ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯕꯤꯀꯥꯁꯀ ꯊꯣꯏꯕꯤꯒꯁꯨ ꯄꯨꯡꯃꯝ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯄꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯆꯤꯜ ꯇꯞꯅ ꯊꯥꯕ ꯍꯧꯔꯛꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯏꯕꯤꯅ ꯇꯞꯅ ꯀꯧꯔꯛꯏ ꯕꯤꯀꯥꯁ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯀꯤꯒꯅꯣ ꯑꯩ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯕꯦꯇ꯭ꯔꯤ ꯑꯅꯧꯕ ꯑꯃ ꯁꯤꯟꯒꯦ ꯑꯗꯨꯒ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯕꯦꯒ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯕꯦꯇ꯭ꯔꯤ ꯑꯅꯧꯕ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯃꯝꯕ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯑꯃꯨꯛ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨ ꯐꯥꯎꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯃꯩ ꯉꯥꯜꯂꯨ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁꯦꯡꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯊꯣꯏꯕꯤꯅ ꯕꯦꯇ꯭ꯔꯤ ꯑꯅꯧꯕ ꯑꯃ ꯍꯥꯞꯄꯁꯨ ꯌꯥꯗꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯕꯤꯀꯥꯁꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯄ ꯍꯧꯁꯤ ꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯂꯩꯔꯣꯏ ꯇꯣꯔꯆ ꯂꯥꯏꯠ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯚꯨꯠꯇꯨꯅ ꯑꯩ ꯂꯥꯝꯂꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯑꯩꯒꯤ ꯈꯨꯠꯇ ꯌꯥꯜꯂꯒ ꯏꯟꯅꯔꯛꯑꯣ ꯁꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯁꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯏ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯆꯪꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯎꯔꯛꯂꯝꯃꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯇꯞꯂꯤ ꯆꯠꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯈ꯭ꯔꯤ ꯄꯥꯊꯧ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯕꯤꯀꯥꯁꯅ ꯀꯧꯏ ꯄꯥꯊꯧ ꯑꯁꯝꯅ ꯀꯧꯗꯨꯅ ꯕꯤꯀꯥꯁꯇꯤ ꯊꯣꯏꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯄꯥꯊꯧ ꯅꯠꯇ꯭ꯔꯣ
Asamna mana kaurubasu miyoi aduradi mangoda hana yenglakti. Bikasna miyoi aduki lengzumda makuda thamge hek tawbaga ikang khangaudana miyoi adu swai mangkri. Bikas ma masagi makut duda amuk yengi. Aduk nagna laikiba miyoi aduki masa ado thengbangam khidabada ma kokchaw bikai. Tanjaduna bikas magi makhongna karigumba posak kharada thenglubagumna tawrei. Khangli lemei aduda posak ama taduna leri haiba. Mikup aduda bikas ke toslight adu matomta fatlauna ganjarei. Aduga lemai da tariba posak aduda toslight adu thanduni yengi. Thaibisu bikas to kaudun sangsilai. Bikas, ay tomda kayi hundok lamlino. But aduna ibu heart kiroidra. Ay sikiba adura nang napamise. Thaibi nangang libado tada bikas de aduma lemai duda yingthari. Thaibisu yingthari bikas na torchlight thaliba zaga aduda. Camera gumlaba postak ama taduna lerami. Adubu icham samba camera dinati. Yamna liraba 1950 gi mamangda sizuna khiba camera oina taw. Bikas lemai da famthaduna camera adu lokhatni. Thaibina hailaklami. Asisanati sokluno dudo. Adubu thaibina haiba tada mangkai aduma camera adu bikas na paikri. Bikas ke makhotna camera adu hek thengba matamda uraklami karigumba saktam khara bikas ki mit anida. Camera adu sijinariba nupa adugi khonjal na hai. Egi camera se camera obscura haina ko. Asengba de mina uba ngamdaba. Taibangda soi oithoktana thodok amadi mami kaya camera obscura nane uhanba ngami. Wadu haiba loiraga nupa adu magi mangda hauriba yengbada akiba pokpa umang amagi manakta changsali. Camera adu igna magi mamai sabstana thangkatlaga ure hauzikti. U adudagi miyoi bagi makut manba khut mayam amana thinturak nupa adu phanaba hotnariba adu. Adubu wadu phawba loidringi nupa aduna photo ama phatnamki camera aduda. Camera gi flashlight adu khut mayam aduda su uri. Manung aduda amuk hanjinki. Mama sana namzakiba photo adu yengba matamda nupa adugi angakpana khamthengkri. Soli masjinda tapna. Oh, sigi camera sigi flashlight sidi. Hataba thawai changba ngamda boire. Bikas to gyan khanglakla I haujiktada. Thaibisu bikas ki nakanda famthaduna haidaklami. Kedaurage bikas. Bikas to magi makuta pairiba camera aduda yengduna haidaklami. Sigi camera se. Aina hek thengba matamda. Aigi mita karigumba saktam khara ure. Nupa ama khakna mangonda etek tawroba posak kharagi mami camera asinane namhawe. Thaibina. Aina haidra sise pairu no haina. Sigi camera se karigumba kharaga mari lenaba mali. Akhoida awaba tahalakadaba mali. Bikasta abo. Camera obscura. Thaibina. Kay haibano. Thaibina adamna hek haibada thangnaba mikupda makhoidagi khara sathoklaga una wana khara lengbagi makhol ado tariklami. Ngasaidagi makhoi anigi mataw ado miyoi amakhakna mamit amuk ngaksinna sound yengduna leibugumna tawi. Kholai thuna bikasna magi torchlight ado makhol ama tarakliba maikai adumda fatkaptuna yengi adubu kanagumba miyoi ama umarum amada phatlaisin kibado bikasna mami sami oina uhawi. Amuksu mi ama lakpagumna una wana lengbagi makhol ado makhoigi matung oirapna tarakpa aduda bikas torchlight adu kaptuni yengi. Handak sutungda kanasto leiramti. Makhoi anegi akoibada makhol ado adumaktai. Koisinduna thami. Makhol aduna makoi anibu. Ngaihakki batungda makhol ado takhidri. Adumak tumina leikri. Thaibigi makhot iye na paisinduna bikas na haidaklami. Kaina panthaba yarwi. Chalasla hu kaini. Ase haidra bikas na thoibi bo makhot samlaga phukahulakpa matamda uri. Makhoigi hek mamang muktuda kuchu I thangdana ngorok ngauba. Nupa amakak leptuna leiramliba ado. Nupa adugi mamai ado maina chakpugumna karum di tawi.
ꯅꯨꯄꯥꯗꯣ ꯃꯈꯦꯠ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯕꯤꯀꯥꯁꯀꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯕꯤꯀꯥꯁꯀ ꯊꯣꯏꯕꯤꯒꯁꯨ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯏ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯟꯊꯥꯡꯅꯕ ꯃꯈꯣꯜ ꯑꯃꯗ ꯑꯉꯧꯕ ꯊꯝꯕꯥꯜ ꯄꯥꯠ ꯃꯅꯥꯛꯀꯤ ꯌꯨꯝ ꯕꯤꯀꯥꯁ ꯀꯤꯗꯕ꯭ꯔꯥ ꯁꯥꯔꯕꯁꯨ ꯀꯤꯕꯗꯤ ꯌꯥꯝꯅ ꯀꯤꯔꯕꯅꯤ ꯀꯔꯝꯅ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯈꯜꯂꯛꯄꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯕꯤꯀꯥꯁꯅ ꯐꯠ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯝꯃꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯄ ꯐ꯭ꯂꯥꯁ ꯑꯗꯨꯅ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯃꯩ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯈꯥꯡꯉꯤ ꯕꯨꯠ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯃꯉꯥꯜ ꯑꯗꯨꯗ ꯊꯧꯅꯥ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯈꯪꯂꯛꯄꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯍꯟꯖꯤꯟ ꯐꯣꯇꯣ ꯀꯥꯞꯄꯤ ꯍꯟꯗꯛꯇꯤ ꯕꯨꯠ ꯅꯨꯄꯥ ꯑꯗꯣ ꯁꯣꯟꯊꯥꯡꯅꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅ ꯅꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯅꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯦꯃꯦꯔꯥ ꯑꯁꯤꯅꯔ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯩꯁꯦ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯣꯟꯗꯣꯛꯂꯝꯃꯨ ꯀꯦꯃꯦꯔꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯀꯦꯃꯦꯔꯥꯗꯣ ꯍꯣꯟꯗꯣꯛꯂꯝꯃꯨ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏ ꯊꯣꯏꯕꯤ ꯀꯦꯃꯦꯔꯥꯁꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯈꯔ ꯌꯥꯎꯏ ꯅꯪꯁꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯀꯦꯃꯦꯔꯥꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯅ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩ ꯊꯥꯖꯔꯨꯗꯕ ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯕꯤ ꯉꯛꯅ ꯍꯪꯉꯤ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯎꯃꯪ ꯑꯁꯦ ꯕꯨꯠ ꯇꯝꯅꯩ ꯍꯥꯏꯅ ꯅꯪꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯊꯑꯣꯏꯔꯨꯗꯕ ꯑꯗꯨꯒꯤꯗꯃꯛ ꯁꯦꯡꯅ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯌꯥꯔꯦ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯕꯤꯀꯥꯁꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯅꯪ ꯇꯥꯍꯧꯕ꯭ꯔꯥ ꯊꯣꯏꯕꯤ ꯉꯛꯅ ꯈꯨꯝꯃꯤ ꯑꯩ ꯁꯥꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯑꯝꯇ ꯇꯥꯈꯤꯗꯦ ꯑꯩꯗꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯣ ꯑꯐꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯐꯠꯇꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯈꯔꯗꯤ ꯄꯤꯔꯝꯃꯤ ꯐꯔꯦꯁꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯑꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯊꯝꯕꯥꯜ ꯑꯉꯧꯕ ꯑꯃ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯑꯉꯧꯕ ꯑꯗꯨꯒꯤ ꯂꯩꯅꯥ ꯈꯔꯗꯤ ꯌꯥꯎꯔꯝꯗꯦ ꯀꯦꯃꯦꯔꯥ ꯑꯗꯨ ꯍꯦꯛ ꯐꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯕꯤꯀꯥꯁ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯀꯤꯔꯕ ꯉꯛꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯃꯛꯅ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯁꯣꯟꯊꯥꯡꯅꯅ ꯋꯥꯍꯩ ꯀꯌꯥ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯕꯨꯠꯇ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯕ ꯕꯤꯀꯥꯁꯁꯨ ꯕꯨꯠ ꯕ꯭ꯂꯦꯠꯁꯤꯡꯗ ꯊꯥꯖꯕ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯏꯆꯦꯒꯤ ꯎꯃꯪ ꯑꯁꯤꯗ ꯕꯨꯠꯁꯤꯡꯅ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ ꯕꯤꯀꯥꯁ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯅ ꯑꯀꯤꯕ ꯄꯣꯛꯂꯕꯁꯨ ꯄꯟꯊꯔꯨꯕ ꯇꯧꯗ ꯄꯟꯊꯧꯕ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯏ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ ꯂꯝꯕꯤ ꯆꯠꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯪꯂꯦꯞ ꯂꯦꯞꯄ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅ ꯆꯤꯡꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯤ ꯊꯣꯏꯕꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯠꯇꯅ ꯑꯁꯣꯝꯅ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯟꯗꯛꯇꯤ ꯕꯤꯀꯥꯁꯅ ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯂꯤ ꯕꯤꯀꯥꯁꯅ ꯇꯞꯅ ꯀꯧꯔꯛꯏ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯂꯛꯄꯒꯨꯝꯅ ꯐꯠ ꯕꯤꯀꯥꯁꯇ ꯑꯣꯟꯁꯤꯜꯂꯤ ꯀꯩ ꯍꯥꯏꯒꯦ ꯕꯤꯀꯥꯁꯇ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯪꯂꯒ ꯂꯩꯔꯝꯃꯤ ꯅꯪ ꯅꯁꯥ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯁꯦꯡꯅ ꯑꯩ ꯀꯤꯔꯛꯄ ꯑꯃ ꯌꯥꯎꯔꯦ ꯅꯪꯒꯤꯅ ꯇꯧꯁꯤ ꯊꯣꯏꯕꯤ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯏꯁꯥꯁꯨ ꯀꯩꯝꯇ ꯈꯪꯖꯗ꯭ꯔꯦ ꯕꯤꯀꯥꯁꯅ ꯐꯠ
ꯌꯦꯡꯊꯔꯛꯄꯗ ꯎꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯈꯤꯕꯒꯤ ꯁꯥꯡꯅ ꯁꯣꯛꯂꯒ ꯂꯩꯔꯤꯕ ꯑꯗꯣ ꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯏꯁꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯕꯤꯀꯥꯁ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯊꯤꯜꯂꯒ ꯉꯛꯅ ꯍꯪꯉꯤ ꯁꯤꯗꯤ ꯀꯩꯗꯧꯕꯗ ꯁꯣꯛꯂꯤꯕ ꯅꯪꯗꯤ ꯊꯣꯏꯕꯤꯁꯨ ꯌꯦꯡꯊꯩ ꯎꯔꯤ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕ ꯑꯗꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯄꯟꯊꯔꯨꯕ ꯇꯧꯗ ꯕꯤꯀꯥꯁ ꯃꯥꯒꯤ ꯕꯦꯛꯇꯨꯗꯒꯤ ꯕꯦꯟꯗ꯭ꯔꯦꯁ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯑꯁꯣꯛꯄꯗꯨꯗ ꯌꯦꯠꯁꯤꯟꯕꯤ ꯕꯤꯀꯥꯁꯅ ꯍꯪꯉꯤ ꯎ ꯃꯁꯥꯒꯨꯝꯕ ꯑꯃꯗ ꯈꯦꯠꯈꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅꯅꯣ ꯁꯤꯕꯣ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯏ ꯊꯣꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯕꯦꯟꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯐꯥꯎꯗꯣꯔꯛꯂꯦ ꯏꯗꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯕꯦꯟꯗ꯭ꯔꯦꯁ ꯌꯦꯠꯄꯒꯤ ꯕꯤꯀꯥꯁꯅ ꯏ ꯑꯗꯨ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯕꯤꯀꯥꯁ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯌꯦꯠꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯏ ꯈꯛꯅꯅꯕ ꯍꯥꯏꯗꯨꯅ ꯇꯥꯋꯦꯜ ꯑꯗꯨꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯤ ꯏ ꯊꯣꯛꯄ ꯑꯗꯨꯁꯨ ꯈꯔ ꯐꯈ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯔꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯋꯥꯔꯛꯂꯗꯨꯅ ꯊꯣꯏꯕꯤꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯎꯃꯪꯗ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩꯅꯦ ꯃꯐꯝ ꯑꯁꯤꯁꯨ ꯑꯀꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯄꯨꯡ ꯐꯅꯌꯥꯝꯗꯤ ꯇꯥꯔꯝꯂꯅꯤ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯛꯂꯤꯁꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯊꯧ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯃꯥ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯅꯤ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯑꯩꯅ ꯊꯥꯖꯩ ꯎꯃꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯈꯤꯔꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯃꯥꯁꯨ ꯊꯣꯏꯕꯤ ꯇꯂꯞꯅ ꯅꯪꯒ ꯄꯟꯊꯧꯒꯗꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯈꯨꯒꯨꯝ ꯇꯧꯕꯅꯤ ꯑꯣꯐꯤꯁꯇ ꯋꯥꯔꯛ ꯄꯨꯟꯅ ꯖꯣꯏꯟ ꯇꯧꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯩꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯠꯇꯗ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯊꯤ ꯑꯗꯨꯝ ꯁꯨꯆꯩ ꯅꯪꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯁꯨ ꯃꯥꯜꯂꯤ ꯍꯟꯊꯅ ꯈꯟꯕ ꯅꯠꯇꯦꯗ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯅꯪꯅ ꯉꯥꯡꯉꯛꯄ ꯋꯥꯁꯦ ꯑꯩꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯦꯛꯇ ꯑꯣꯏꯕ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯅ ꯊꯣꯏꯕꯤ ꯇꯞꯂꯞ ꯈꯨꯝꯃꯤ ꯁꯨꯝ ꯑꯩꯅ ꯅꯪꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯟꯗ ꯆꯞ ꯂꯦꯞꯈꯤ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨꯁꯨ ꯂꯦꯞꯄꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯥꯁꯁꯨ ꯆꯠꯂꯤꯕꯗꯣ ꯂꯦꯞꯂꯒ ꯊꯣꯏꯕꯤꯗ ꯐꯠ ꯌꯦꯡꯂꯛꯑꯝꯃꯤ ꯉꯁꯥꯏ ꯍꯦꯛ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯊꯣꯏꯕꯤꯗꯨ ꯎꯡꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯃꯤ ꯕꯤꯀꯥꯁꯇꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕꯤ ꯅꯪ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯇꯔꯪ ꯑꯃꯗ ꯃꯥꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯄ ꯍꯧꯈꯤ ꯕꯤꯀꯥꯁꯇꯨ ꯊꯣꯏꯕꯤꯗꯨ ꯀꯧꯗꯨꯅ ꯇꯥꯅꯩ ꯊꯣꯏꯕꯤ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ ꯂꯩꯆꯤꯟ ꯊꯥꯔꯤꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯊꯣꯏꯕꯤꯅ ꯆꯪꯒꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯕꯤꯀꯥꯁꯇꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯈꯥꯝꯒꯦ ꯇꯧꯏ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯆꯠꯂꯤꯕꯗꯣ ꯎꯔꯗꯨꯅ ꯐꯠ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯈꯥꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯂꯤꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯕꯤꯀꯥꯁꯇ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯕꯤꯀꯥꯁꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯃꯤꯠꯇꯒꯤ ꯏ ꯑꯣꯔꯣ ꯆꯦꯟꯊꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯃꯅ ꯃꯥꯒꯤ ꯃꯃꯤꯠ ꯀꯣꯊꯣꯛꯈꯤꯕꯒꯨꯝꯅ ꯇꯧꯕꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯇꯤꯟꯊꯣꯔꯛꯂꯒ ꯕꯤꯀꯥꯁꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯄꯨ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯇꯟꯖꯥꯗꯨꯗ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯐꯣꯇꯣ ꯅꯝꯃꯤ ꯀꯦꯃꯦꯔꯥꯒꯤ ꯐ꯭ꯂꯥꯛꯁꯇꯨꯗ ꯈꯥꯡꯕ ꯉꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯏ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯃꯇꯧꯒꯨꯝꯅ ꯕꯤꯀꯥꯁꯅ ꯍꯟꯖꯤꯟ ꯐꯣꯇꯣ 3-4 ꯁꯨꯝ ꯀꯥꯞꯄ ꯑꯗꯨꯗꯒꯤꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ
aduga leichin thajalamba aduso mangkiduna tapna tapna khajik khajik kan thorakli adubu thoibidi adumuk thiba phangdri madudagidi bikasna magi torchlight ado maikai khuding kap kap tuna thoibi bu thi thoibi nang kai da lege adubu thoibi na de aduma pakhum pirak khidri tasengna bikas yamna mi pairakli thoibi gi khanbada bud plate singduna phakrabra natraga lambi lamhaknaduna mafam khangda aduma chatkrabra haina bikas to sort tanik honduna torchlight to copy thoibigi mami fawba ugi phangdri madudagide bikasna phat torchlight ado leimaida thadaduna matomta uraklami haujikti mami jawtabi bud nupi aduna leplamba mafam aduda sena anikhak taduna leiramliba ado bikasna ahanba chena ado lokhatli pathogi handwriting na asomna irami amanga sigi maramda aina thangjiliba makhai hena ku ngori aigi akuibada khoirang khoi saunaraba thawai kaya leri thawai singsidai yamna thamoi sokpa thoduk amamam thokiba oyangadra haina aina chingli adubu hairiba thoduk sing asisu thaba hairibi nupi asiga mari lena rangadaba mali thabane iramba wahi khara ai itattana thengni aduga kaigum kandaso magi mamingso amu sonthangna solakpa tai ANGOUBA THAMBAL adugi maramdaso ai khara makhaidi chingnaba haurakli aina THAMBAL adu uba khuding langtruk langna hekta lerami sigisu mathakta aina chingnaba amasu leiri aina THAMBAL adu thengnaba khuding THAMBAL adugi laina masingso hantharami kaigumba aina mathang THAMBAL adu thengnaba matamda THAMBAL adugi laina sing ado te yaurumdaba taradi aingonda khudong thiba khara thok kadra khale adubu ai se yongna changsilaklabanina tung khanduna chatpangam pamdre aina wai khara si idona thanamlibase kanagumba miyoi amana thengna sanu haina thanambani tasengna aigi note singse pabu thoklabadi nakoi mafam asdagi halu amu hana umang asigi manungda changsiluranu wai khara adu paba loirakpada bikasor amurk sangna hontoi pathau thiba lakpani ma aduba haujikti thoibiso amuk thiba tari makhoi ani yaudana ma matomta karamna hangani bikaso mathangi chena ado amuk lokhatli thaba hairiba nupi aduna iramba chenani asomna irami ai mama papa bu ngaiduna leiki adubu makhoi anidi sungak lakhidre makhoi anina aibu hundok piramle mihoi khudingmak chapmani wahidana ama haiba aduga tawthorakpa thabakda ona tainaba masini aina hainadaba hojikti ai makhoi anibu ngaiba ngamlaroi ai laman khumba pami ai laman khumningi masigi THAMBAL hindian hairiba mafamse aigi yumnate THAMBAL hindian hairiba mafamse na aibu mayamdagi lapna thambibani mama papa naso aibu sikhiba pame taibang malem pombana aibu sikhiba pame phare nakoina pamlabanina aina nakoigi mate pangani hausiti aina mipum khuding loina hatgani thabagi wahi sing ado paba loirakpada bikas tunglomda tapna halle kanano thaba nahakse aduga mana asu warorusina kai bikas haujikte wakhal oirakli thoibibo mafam khangdana kauriba adu thabana oiribra mage manakta lak laga thoibibo hatnanaba tauribra bikas wakhal sing asina bikas amuk hanna thoibigi damak mi pairai thabana thoibibo phangdringai mana hana thoibibo phangdaba yade wasat ima bikas to haujuk phawba thoibi thiba leplamdi khoi saunaraba thawai amadi bot singso magi mamita toina urai mana thengneriba thawai sing aduso mapangal hena kankhali aduga magi makuta pairiba camera aduso battery tamna down chalagre camera adugi mating nani bikas na mafam asi phawba
ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯂꯤꯕ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯂꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯐꯝ ꯈꯪꯗꯦ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯂꯩꯆꯤꯜꯁꯨ ꯑꯁꯨꯝ ꯊꯥꯖꯤꯜꯂꯛꯏ ꯑꯃꯨꯛꯁꯨ ꯕꯤꯀꯥꯁ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯤ ꯊꯣꯏꯕꯤꯕꯨ ꯀꯧꯕꯁꯨ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃ ꯆꯠꯂꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨ ꯊꯣꯏꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯕꯤꯀꯥꯁ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯄꯥꯊꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯑꯣꯏ ꯑꯗꯨ ꯊꯣꯏꯕꯤꯅꯤ ꯈꯪꯂꯤ ꯕꯤꯀꯥꯁꯅ ꯀꯧꯏ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯕ ꯇꯥꯕꯤꯗꯕ ꯃꯈꯩ ꯑꯃꯨꯛꯁꯨ ꯆꯠꯈꯤ ꯊꯣꯏꯕꯤꯗꯤ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯎꯍꯩꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯎꯔꯛꯄꯗꯒꯤ ꯆꯞꯂꯞꯄꯤ ꯕꯤꯀꯥꯁꯇꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯕꯤꯀꯥꯁꯇ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯃꯁꯝ ꯑꯗꯨꯅ ꯃꯃꯩ ꯇꯪꯈꯥꯏ ꯍꯦꯟꯅ ꯈꯨꯝꯖꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯎꯔꯕ ꯉꯛꯁꯪ ꯉꯥꯡꯕ ꯃꯃꯤꯠ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯕꯤꯀꯥꯁ ꯑꯗꯨꯃꯛ ꯉꯛꯅ ꯌꯦꯡꯍꯧꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯇꯩ ꯊꯋꯥꯏꯁꯤꯡꯒ ꯃꯥꯟꯅꯗꯦ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯑꯗꯨꯒ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯕꯤꯀꯥꯁ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯨꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯊꯣꯏꯕꯤꯗꯤ ꯃꯉꯣꯟꯗ ꯃꯇꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯤ ꯕꯤꯀꯥꯁꯁꯨ ꯊꯣꯏꯕꯤꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯕꯤꯀꯥꯁꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯊꯕꯥꯅꯅꯦ ꯕꯤꯀꯥꯁꯇ ꯑꯃꯨꯛ ꯊꯣꯏꯕꯤ ꯌꯥꯔꯁꯤ ꯅꯪ ꯃꯁꯥ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯅ ꯈꯨꯝꯃꯤ ꯃꯥꯅ ꯍꯥꯠꯈ꯭ꯔꯦ ꯃꯥꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯑꯝꯇ ꯅꯁꯥꯗꯣ ꯔꯤꯂꯦꯛꯁ ꯑꯣꯏꯌꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯊꯕꯥꯅ ꯑꯩꯕꯨ ꯄꯥꯠ ꯃꯄꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯧꯔꯛꯏ ꯃꯄꯥꯟꯒꯤ ꯌꯨꯝ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯊꯋꯥꯏ ꯑꯃꯅ ꯃꯥꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤ ꯀꯞꯂꯛꯂꯤ ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯒꯅꯨ ꯊꯕꯥꯅ ꯑꯩꯕꯨ ꯐꯍꯟꯈꯤꯒꯅꯨ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯕꯤꯀꯥꯁꯅ ꯇꯞꯂꯞꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤ ꯀꯩꯝ ꯇꯧꯔꯨꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯇꯣꯏꯁꯤꯗꯤ ꯅꯪꯅꯗ ꯅꯇꯣꯝꯇ ꯆꯠꯈꯤꯕ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯪ ꯊꯤꯕ ꯑꯗꯨꯝ ꯂꯥꯛꯂꯤꯕꯁꯤꯗꯤ ꯊꯣꯏꯕꯤ ꯀꯞꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯩ ꯊꯕꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯦ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯥꯟꯕꯗ ꯍꯥꯔꯃꯣꯅꯤꯌꯝ ꯑꯅꯤꯁꯨꯕꯗ ꯃꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯟꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯍꯟꯕ ꯍꯥꯏꯔꯤꯕ ꯎꯄꯥꯏꯁꯤꯡꯁꯦ ꯃꯥꯅ ꯁꯤꯖꯤꯟꯅꯩ ꯃꯤ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯊꯝꯕꯥꯜ ꯑꯉꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯃꯥꯅ ꯊꯅꯝꯕ ꯊꯝꯕꯥꯜꯁꯤꯡꯗꯨꯒꯤ ꯂꯩꯅꯥ ꯃꯁꯤꯡꯁꯨ ꯃꯥꯅ ꯑꯃꯃꯝ ꯊꯥꯗꯠꯀꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯕ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯊꯝꯕꯥꯜꯒꯤ ꯂꯩꯅꯥ ꯊꯥꯗꯠꯂꯤꯗꯨꯕꯣ ꯃꯥꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯊꯝꯕꯥꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯂꯥ ꯑꯩ ꯈꯪꯗꯦ ꯃꯗꯨꯗꯤ ꯑꯗꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ ꯕꯤꯀꯥꯁꯅ ꯈꯨꯝꯃꯤ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯃꯍꯩ ꯂꯩꯗꯨꯅ ꯆꯦꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯕꯁꯨꯅꯦ ꯆꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯃꯁꯤꯒꯤ ꯊꯝꯕꯥꯜ ꯍꯤꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯡꯕꯛꯅꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯝꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯁꯝꯅ ꯊꯕꯥꯅꯅꯦ ꯂꯝꯃꯣꯛꯅꯍꯟꯕ ꯑꯗꯨꯅꯅꯦ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯦ
ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯗꯨꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯒꯅꯤ ꯑꯩꯅ ꯊꯥꯖꯩ꯫ ꯕꯤꯀꯥꯁ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯅꯪ ꯊꯕꯥꯒꯤ ꯃꯁꯛꯇꯤ ꯎꯔꯕ꯭ꯔꯥ? ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯊꯣꯏꯕꯤ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯅ ꯎꯕ ꯃꯇꯝꯗ? ꯃꯥꯁꯦ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯉꯤ, ꯑꯗꯨꯒ ꯐꯅꯦꯛ ꯑꯉꯧꯕ ꯑꯃꯁꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ꯫ ꯕꯤꯀꯥꯁ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯄꯥꯈꯠꯂꯗꯨꯅ ꯍꯪꯉꯤ꯫ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯕꯤꯀꯥꯁ? ꯑꯩꯁꯨ ꯃꯥꯕꯨ ꯎꯈ꯭ꯔꯤ ꯍꯧꯖꯤꯛ ꯋꯥꯏꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅꯅꯦ ꯊꯔꯪ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯈꯤꯕꯗꯣ, ꯑꯗꯨꯗ ꯅꯪꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯥ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯍꯧꯏ꯫ ꯊꯕꯥꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦ, ꯆꯍꯤ 24, 25, 26 ꯁ꯭ꯋꯥꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯄꯨꯡ ꯐꯥꯔꯕꯤ ꯅꯨꯄꯤꯅꯤ ꯃꯥ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯑꯗꯣ ꯃꯥꯅ ꯏꯔꯝꯕ ꯆꯦꯅꯥꯁꯤꯡꯗꯨꯅ ꯀꯃꯥꯏ ꯇꯧꯕ? ꯃꯥꯒꯤ ꯋꯥꯈ꯭ꯋꯥꯏꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯏ, ꯑꯗꯨꯒ ꯏꯔꯤꯕ ꯍꯦꯟꯔꯥꯏꯇꯤꯡꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯒꯤꯅꯤ꯫ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯄꯥꯈꯣꯡꯒꯤ ꯄꯥꯈꯣꯡ ꯉꯛꯇ ꯉꯥꯏ꯫ ꯑꯗꯣ ꯄꯠꯄꯥꯟ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯃꯥꯏ ꯇꯧꯕ? ꯑꯩ ꯃꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯄꯥꯈꯣꯡ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯄꯥꯈꯨꯝ ꯑꯃꯗꯤ ꯄꯥꯊꯧꯕꯁꯨ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯊꯥꯖꯩ ꯑꯩꯅ꯫ ꯊꯣꯏꯕꯤ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ꯫ ꯄ꯭ꯂꯤꯖ ꯕꯤꯀꯥꯁ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯊꯕꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯪꯅ ꯎꯈꯤꯕꯗ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄꯦ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯇꯥꯛꯄꯅꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯕꯤꯀꯥꯁ꯫ ꯑꯁꯤ ꯍꯥꯏꯗꯅ ꯎꯄꯥꯏ ꯂꯩꯇ ꯀꯞꯊꯣꯔꯛꯏ ꯊꯣꯏꯕꯤ꯫ ꯕꯤꯀꯥꯁꯅꯁꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯁꯤꯗꯤ ꯀꯩꯝꯇ ꯇꯧꯔꯣꯏ, ꯑꯩ ꯌꯥꯎꯔꯤ꯫ ꯅꯪꯒꯤ ꯅꯥꯇꯣꯟ ꯑꯃꯐꯥꯎ ꯊꯕꯥꯅ ꯁꯣꯛꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯕꯤꯀꯥꯁꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤ ꯈꯔ ꯃꯈꯩꯗꯤ ꯃꯕꯣꯛꯅꯤꯡ ꯑꯗꯨ ꯐꯥꯊꯔꯤ꯫ ꯕꯤꯀꯥꯁꯅ ꯄꯥꯠ ꯃꯄꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯁꯨ ꯌꯥꯔꯛꯂꯦ ꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯂꯩꯐꯝꯗꯣ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯊꯣꯏꯕꯤ ꯋꯥꯈꯜ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯀꯩ ꯋꯥꯅꯣ? ꯉꯁꯥꯏ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯤꯀꯥꯟꯗ ꯍꯥꯏꯕꯗꯣ, ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯔꯝꯗꯥꯏꯗ ꯅꯪꯒꯤꯗꯤ ꯑꯗꯨꯃꯛ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯉꯛꯆꯥꯟꯅꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯕꯨꯅ ꯍꯥꯏꯁꯦ? ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯁꯦ ꯊꯤꯅ ꯇꯧꯏ, ꯍꯟꯊꯅ ꯌꯦꯡꯉꯤ, ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯍꯥꯏꯕꯗꯣ, ꯑꯗꯨꯗ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯅꯪꯁꯦ? ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯥ ꯈꯖꯥꯏ ꯉꯥꯡꯇꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯥꯏꯕꯗꯤ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝꯅ ꯊꯣꯏꯕꯤꯗꯣ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯕꯤꯀꯥꯁ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯊꯣꯏꯕꯤꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯉꯤ꯫ ꯑꯁꯦꯡꯕꯒꯤ? ꯑꯩꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯤ꯫ ꯊꯣꯏꯕꯤ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯪ ꯈꯣꯏꯗꯥꯖꯕꯩ, ꯄꯥꯝꯖꯕꯩꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯏꯪꯒꯤꯠ ꯇꯧꯔꯤꯗꯣ, ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯗꯣ꯫ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗꯦ, ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯕꯤꯀꯥꯁ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯩ ꯑꯗꯣ ꯐꯠ ꯌꯦꯡꯊꯤꯔꯛꯄ ꯃꯇꯝꯗ ꯎꯔꯛꯂꯝꯃꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯗꯨ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯂꯩꯅ ꯃꯁꯤꯡ 6 ꯈꯛꯇ ꯁꯨꯔꯝꯕ ꯑꯗꯨꯅꯤ꯫ ꯊꯣꯏꯕꯤꯒ ꯕꯤꯀꯥꯁꯀꯗꯣ ꯄꯥꯠ ꯃꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯝꯕꯤꯗ ꯀꯥ ꯍꯦꯟꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯁꯣꯟꯊꯥꯡꯅꯅ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕ, ꯏꯁꯩ ꯉꯪꯂꯛꯄꯅ ꯆꯤꯡꯕ ꯈꯔꯕꯨꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯕꯗꯤ ꯑꯣꯏꯗꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯁꯥꯗ ꯍꯩꯅꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯕꯒꯨꯝꯕ ꯇꯧꯔꯕꯗꯤ ꯍꯥꯏꯔꯛꯎꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯇꯔꯪ ꯆꯠꯂꯒ ꯒꯪꯒꯝ ꯆꯠꯈꯤꯕꯗꯣ ꯑꯩ ꯇꯥꯟꯅꯕ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯍꯣꯡꯕ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯕꯤꯀꯥꯁꯇꯣ ꯃꯌꯥꯗꯨ ꯀꯥꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯆꯦꯞꯅꯅ ꯎꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯈꯔ ꯕꯤꯀꯥꯁ ꯐꯠ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯎꯔꯤ ꯃꯁꯝ ꯉꯥꯛꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯤꯕ ꯑꯗꯨ ꯕꯤꯀꯥꯁꯅ ꯈꯪꯀꯧ ꯀꯧꯏ ꯄꯥꯊꯧ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯄꯥꯊꯧꯒꯤ ꯁꯛꯇꯝꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯕꯤꯀꯥꯁꯅ ꯀꯧꯔꯨꯕꯗꯒꯤ ꯐꯠ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯄꯥꯊꯧ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯊꯣꯏꯕꯤꯅ ꯍꯪꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯣ ꯄꯥꯊꯧꯔꯣ ꯈꯪꯗꯦ ꯌꯥꯝꯗꯤ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ ꯍꯟꯗꯛꯇꯤ ꯎ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕ ꯎ ꯑꯃꯈꯛ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯤ ꯎ ꯑꯗꯨꯗ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯇꯩꯔꯕ ꯊꯧꯔꯤ ꯑꯃꯈꯛ ꯃꯊꯛꯇꯒꯤ ꯌꯥꯟꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯣ ꯈꯪꯒ꯭ꯔꯥꯎ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯊꯧꯔꯤ ꯑꯗꯨꯁꯨ ꯇꯞꯅ ꯌꯦꯠ ꯑꯣꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯥꯏ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯑꯀꯣꯏꯕ ꯑꯁꯤꯗ ꯁꯤꯖꯤꯜꯂꯛꯏ ꯊꯣꯏꯕꯤ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯅꯣꯡꯈꯠꯇꯨꯅ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯌꯦꯡꯉꯤ ꯕꯤꯀꯥꯁꯅ ꯀꯧꯏ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯇꯞꯅ ꯁꯤꯒꯤ ꯎ ꯄꯥꯝꯕꯤꯁꯦ ꯑꯩꯅ ꯀꯥꯏꯗꯅ ꯑꯃꯨꯛ ꯎꯈ꯭ꯔꯒꯨꯝ ꯇꯧꯔꯦ ꯁꯤꯒꯤ ꯊꯧꯔꯤꯁꯤꯁꯨ ꯃꯤ ꯑꯃꯁꯤꯗ ꯁꯤꯈꯤꯕ ꯃꯥꯜꯂꯤ ꯕꯤꯀꯥꯁꯁꯨ ꯎ ꯑꯗꯨꯗ ꯌꯦꯡꯈꯠꯅ ꯍꯪꯉꯤ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯅꯪꯒꯤꯗꯣ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯝꯂꯒ ꯕꯤꯀꯥꯁꯇ ꯁꯛꯐꯝ ꯑꯗꯣ ꯍꯟꯖꯤꯟꯗꯨꯅ ꯌꯦꯡꯂꯛꯑꯝꯃꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤꯅꯦ ꯀꯔꯤ ꯀ꯭ꯂꯨꯁ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯅ ꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯆꯥꯎꯔꯥꯛꯅ ꯌꯦꯡꯉꯤ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯅ ꯎ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯂꯥꯏꯑꯣꯏꯔꯕ ꯎꯅꯤ ꯄꯨꯀꯪ ꯀꯪꯂꯕ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯨꯡꯗꯨꯅ ꯂꯩꯔꯤ ꯎ ꯑꯗꯨꯒꯤ ꯃꯁꯥꯗ ꯏ ꯑꯀꯪꯕꯁꯤꯡ ꯑꯗꯣ ꯇꯩꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯏ ꯕꯤꯀꯥꯁꯅ ꯐ꯭ꯂꯥꯛꯁ ꯂꯥꯏꯠꯇꯨꯅ ꯎ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯣꯏꯔꯞꯅ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯛꯂꯝꯃꯤ ꯅꯧꯅ ꯇꯧꯈꯥꯏꯕ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯕꯤꯀꯥꯁꯅ ꯐꯠ ꯌꯦꯡꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯈꯥꯗ ꯎꯔꯨ ꯇꯥꯁꯤꯜꯂꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯂꯩꯔꯝꯃꯤ ꯆꯦ ꯑꯗꯨ ꯏ ꯌꯥꯝꯅ ꯇꯩꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯕꯤꯀꯥꯁꯀꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯕꯤꯀꯥꯁꯅ ꯆꯦ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯃꯅꯨꯡꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯏ ꯊꯕꯥꯒꯤ ꯍꯦꯟꯔꯥꯏꯇꯤꯡꯅꯁꯨ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝꯅꯤ ꯎ ꯑꯁꯤꯒꯤ ꯃꯀꯨ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯊꯧꯔꯤ ꯀꯣꯡꯒꯨꯏ ꯑꯁꯤꯅ ꯑꯩꯒꯤ ꯁꯥꯟꯅꯐꯝꯅꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯕꯇꯅ ꯄꯤꯛꯊꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯄꯤꯔꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯍꯥꯠꯄ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯃꯐꯝ ꯑꯃꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯄꯤꯔꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯍꯥꯠꯄ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯆꯩꯅꯥꯁꯤꯡꯁꯦ ꯈꯥꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕꯅꯤ ꯅꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯕꯤꯀꯥꯁ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗ ꯊꯃꯣꯏ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯛꯏ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯎꯈꯤꯒꯨꯝ ꯇꯧꯔꯦ ꯈꯜꯂꯤ ꯁꯤꯒꯤ ꯎꯁꯦ ꯊꯕꯥꯒꯤ ꯁꯤꯝꯕꯣꯜꯅꯤ ꯎ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯥ ꯁꯤꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯥ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕꯅꯤ ꯃꯥꯅ ꯃꯈꯨꯠ ꯄꯦꯅ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅꯊꯪꯗ ꯃꯥꯁꯨ ꯃꯁꯥꯅ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕꯅꯤ ꯕꯤꯀꯥꯁ ꯇꯞꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ
ꯊꯕꯥꯁꯤ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯤ ꯅꯩꯇꯣꯝ ꯇꯥꯔꯕꯤ ꯅꯨꯄꯤꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝꯅ. ꯕꯤꯀꯥꯁꯀꯤ ꯃꯇꯨꯡꯗ ꯉꯥꯛꯅꯗꯨꯅ ꯊꯣꯏꯕꯤꯅ ꯍꯪꯉꯤ. ꯕꯤꯀꯥꯁ, ꯀꯩꯗꯧꯔꯒꯦꯅ? ꯕꯤꯀꯥꯁꯅ ꯈꯨꯝꯃꯤ. ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ. ꯊꯕꯥꯒꯤ ꯊꯋꯥꯏꯅ ꯅꯪꯇꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯇꯣꯝꯗ ꯍꯨꯟꯗꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡꯗꯣ ꯊꯕꯥꯒꯤ ꯊꯋꯥꯏꯅ ꯎꯈꯤꯕꯒꯤ ꯃꯥꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯅꯤ. ꯑꯩ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯔꯝꯒꯗꯕꯅꯤ ꯊꯣꯏꯕꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ. ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯅꯤ. ꯍꯤꯡꯂꯕꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯂꯞꯅ ꯑꯃꯨꯔꯛ ꯅꯥꯟꯊꯔꯛꯇꯨꯅ ꯊꯣꯏꯕꯤꯔꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯕꯤꯀꯥꯁꯇꯨ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨ. ꯑꯃꯨꯕ ꯃꯁꯝ ꯑꯗꯨ ꯁꯥꯡꯅ ꯊꯥꯗꯔꯛꯂꯒ ꯐꯅꯦꯛ ꯑꯉꯧꯕ ꯑꯗꯨꯅ ꯐꯤꯗꯣꯜ ꯌꯧꯅ ꯆꯤꯡꯈꯠꯇꯨꯅ. ꯊꯕꯥꯒꯤ ꯉꯥꯡꯇꯛ ꯇꯧꯁꯤꯜꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯕꯤꯀꯥꯁꯇꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ. ꯌꯥꯝꯅ ꯁꯥꯎꯅ, ꯈꯣꯟꯖꯦꯜ ꯏꯌꯥꯛ ꯌꯥꯛꯅ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯕꯤꯀꯥꯁꯇ. ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ. ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ. ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯊꯣꯏꯕꯤꯁꯨ ꯃꯇꯨꯡꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ. ꯊꯕꯥꯅ ꯂꯣꯏꯅ ꯈꯪꯉꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯕꯤꯀꯥꯁ ꯇꯞꯅ ꯍꯧꯒꯠꯂꯤ. ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯂꯤ. ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯎꯔꯛꯂꯝꯃꯤ. ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯕꯥꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ. ꯊꯝꯕꯥꯜ ꯑꯗꯨ ꯂꯩꯅꯥ 5 ꯈꯛꯇ ꯄꯥꯜꯂꯤ. ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯛꯂꯝꯃꯤ. ꯊꯕꯥꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯇꯣꯞꯄ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯃꯃꯨꯛ ꯂꯩꯔꯝꯂꯤꯕ ꯑꯗꯨ. ꯍꯟꯗꯛꯃꯨꯛꯇꯤ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯂꯩꯅꯥ 4 ꯈꯛꯇ ꯄꯥꯜꯂꯤ. ꯕꯤꯀꯥꯁꯅ ꯇꯞꯅ ꯁꯣꯜꯂꯤ. ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯆꯤꯜꯂꯤꯕ ꯄꯥꯈꯣꯡꯁꯤꯡ ꯑꯁꯤ. ꯊꯣꯏꯕꯤꯅꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯁꯨ ꯄꯥꯈꯣꯡꯁꯤꯡ ꯑꯁꯤꯒꯤ ꯄꯥꯈꯨꯝ ꯈꯪꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯄꯥꯈꯨꯝ ꯑꯗꯣ ꯑꯐꯕ ꯄꯥꯈꯨꯝꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯃꯦ ꯕꯤꯀꯥꯁ. ꯊꯣꯏꯕꯤꯅ ꯋꯥꯍꯩ ꯈꯔꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯝꯃꯤ ꯍꯥꯔꯃꯣꯅꯤꯌꯝ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ. ꯍꯟꯗꯛꯇꯤ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯇꯥꯏ. ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯁꯨ ꯇꯥꯏ. ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯅꯥꯀꯣꯡꯗ ꯁꯤꯡꯌꯥ ꯌꯩꯅ ꯇꯥꯔꯤ. ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯀꯣꯡꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕ. ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯅ ꯍꯥꯏ. ꯃꯄꯥꯟꯒꯤ ꯌꯨꯝꯗꯣ ꯅꯛꯁꯤꯜꯂꯕ ꯃꯥꯜꯂꯤ. ꯆꯪꯁꯤꯜꯂꯁꯤ ꯂꯥꯎ. ꯈꯤꯇꯪ ꯆꯪꯂꯒꯅꯤ ꯌꯧꯒꯗꯕ ꯃꯥꯜꯂꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ. ꯃꯤꯅꯤꯠ 10ꯃꯨꯛ ꯆꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯏꯁꯩꯒꯤ ꯏꯄꯣꯝ ꯅꯥꯏꯅ ꯂꯩꯔꯥꯏꯗ ꯌꯩꯕꯒꯨꯝꯅ ꯃꯈꯣꯜ. ꯈꯪꯂꯤ ꯄꯥꯠꯄꯥꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕ. ꯇꯥꯟꯖꯥꯗꯨꯗ ꯂꯩꯆꯤꯜꯁꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯊꯥꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯆꯤꯜꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯔꯤ ꯋꯥꯡꯂꯕ ꯌꯨꯝ ꯑꯃ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯣ. ꯌꯨꯝ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯜꯂꯤ. ꯆꯍꯤ ꯂꯤꯁꯥꯡ ꯁꯦꯠꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕ ꯌꯨꯝ ꯑꯣꯏꯅ ꯇꯧꯏ. ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯊꯣꯏꯕꯤꯒ ꯕꯤꯀꯥꯁꯀꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯊꯋꯥꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯡꯁꯤꯠꯇꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯏ. ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ. ꯇꯨꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤꯕ ꯊꯣꯏꯕꯤꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯗꯨꯅ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯔꯛꯏ. ꯕꯤꯀꯥꯁꯁꯨ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯊꯣꯏꯕꯤꯗ ꯍꯪꯉꯤ. ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯌꯥꯝꯅ ꯋꯥꯅ. ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯏ. ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯅꯔꯝꯃꯤ. ꯅꯥꯇꯣꯟꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯅꯣ. ꯆꯤꯟꯗ ꯍꯣꯜꯂꯗꯤ ꯌꯥꯔꯣꯏ. ꯁꯦ ꯑꯩ ꯈꯨꯠ ꯁꯝꯒꯦ ꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯁꯝꯂꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯡ ꯊꯥꯡꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯜ ꯊꯣꯔꯛꯏ ꯌꯨꯝ ꯑꯗꯨ ꯇꯦꯛꯈꯤꯗꯧꯕꯒꯨꯝꯅ.
ꯃꯥꯡꯒꯣꯟ ꯌꯧꯔꯛꯂꯦ ꯔꯣꯀꯤꯡ ꯆꯦꯌꯔ ꯑꯃꯁꯨꯡ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯖꯤꯛꯇ ꯐꯝꯂꯝꯕꯒꯨꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯌꯨꯝꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯕꯤꯀꯥꯁ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯏꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯟꯗ ꯍꯥꯡꯗꯣꯛꯆꯔꯛꯏ ꯉꯁꯥꯏꯗꯒꯤ ꯃꯤ ꯆꯪꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝꯅ ꯃꯄꯥꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯄꯒ ꯃꯅꯨꯡꯗꯒꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯄꯥꯟꯗ ꯁꯤꯠꯇꯣꯔꯛꯏ ꯇꯞꯂꯞꯅ ꯕꯤꯀꯥꯁꯀ ꯊꯣꯏꯕꯤꯒꯁꯨ ꯃꯝꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯌꯥꯏ ꯀꯥ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯖꯈꯤ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯆꯣꯡꯈꯠꯂꯤ ꯕꯤꯀꯥꯁꯅꯁꯨ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯖꯤꯜꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯉꯤ ꯌꯨꯝ ꯑꯗꯨ ꯃꯤꯔꯥꯡ ꯃꯍꯨꯝꯇꯅ ꯄꯤꯛ ꯊꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯈꯔꯁꯨ ꯅꯝꯃꯛꯏ ꯊꯣꯏꯕꯤ ꯕꯤꯀꯥꯁꯇ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯀꯥꯁ ꯑꯩꯈꯣꯏ ꯃꯅꯨꯡ ꯌꯧꯅ ꯆꯪꯂꯒꯨꯝꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯤꯕ ꯁꯤ ꯌꯧꯔꯛꯂꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ ꯆꯪꯕ ꯌꯧꯅ ꯆꯪꯁꯤꯜꯂꯁꯤ ꯑꯁꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯎꯔꯛꯄꯒꯨꯝꯅ ꯇꯧꯏ ꯑꯄꯤꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨ ꯁꯝꯖꯦꯠ ꯑꯃꯅ ꯍꯥꯠꯇꯣꯛꯏ ꯆꯤꯝꯕꯥꯜꯗꯨꯁꯨ ꯏꯁꯩ ꯈꯔ ꯉꯪꯂꯗꯨꯅ ꯃꯁꯝ ꯁꯝꯖꯦꯠ ꯍꯥꯠꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯤꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯁꯥꯡꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯆꯦꯟꯊꯔꯛꯏ ꯍꯔꯥꯎꯅ ꯀꯧꯖꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥ ꯃꯥꯕꯨ ꯉꯥꯏꯖꯔꯝꯂꯤ ꯈꯟꯗꯨꯅ ꯃꯃꯥ ꯃꯃꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤꯃ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯀꯣꯟꯅ ꯊꯪꯗ ꯎꯔꯛꯂꯝꯃꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯆꯦꯅꯥ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯤꯌꯔ ꯑꯃ ꯆꯤꯡꯁꯤꯜꯂꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯑꯗꯨꯒ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯆꯦꯅꯥ ꯑꯗꯨ ꯂꯧꯊꯔꯕ ꯃꯇꯨꯡ ꯆꯦꯅꯥ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯏ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯃꯥꯒꯤ ꯊꯕꯛ ꯃꯃꯥꯒ ꯄꯄꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯂꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯅꯪ ꯃꯃꯥꯒ ꯄꯄꯥꯒꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯦꯅꯥ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ ꯁꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯀꯞꯉꯥꯝ ꯇꯧꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯤꯒꯗꯤ ꯂꯤꯁꯤꯡꯂꯛ ꯁꯨꯔꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯇꯜꯂꯦ ꯈꯪꯅ ꯈꯪꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯃꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡꯖꯧ ꯑꯆꯧꯕ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯊꯨꯒꯥꯏꯕ ꯍꯧꯏ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯊꯥꯡ ꯑꯆꯧꯕ ꯑꯃꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯌꯥꯟꯗ ꯌꯥꯟꯊꯠꯂꯤ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗ꯭ꯔꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯕꯒꯤ ꯄꯤꯔꯥꯡ ꯃꯤꯔꯥꯏꯕꯤꯔꯝꯕꯒꯤ ꯄꯤꯔꯥꯡ ꯍꯟꯅ ꯌꯦꯡꯕꯤꯗꯕꯒꯤ ꯄꯤꯔꯥꯡꯁꯤꯡꯁꯨ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯏ ꯃꯌꯥ ꯀꯔꯛ ꯆꯦꯛꯁꯤꯟꯗꯨꯅ ꯊꯕꯥ ꯁꯥꯎꯅ ꯁꯣꯜꯂꯤ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯕꯤꯀꯥꯁꯀ ꯊꯣꯏꯕꯤꯒꯗꯣ ꯃꯃꯩ ꯑꯗꯨ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯛꯂꯝꯃꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯗꯨꯒ ꯐꯛꯂꯥꯡꯗꯨꯗꯁꯨ ꯊꯥꯡꯖꯧꯅ ꯌꯥꯟꯈꯤꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯊꯣꯏꯕꯤ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯜꯂꯤ ꯃꯍꯥꯛꯁꯤ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯗꯣꯂꯥꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯅꯣꯕꯨ ꯆꯠꯂꯤ ꯃꯊꯛꯇ ꯂꯩꯔꯤ ꯊꯣꯏꯕꯤꯅ ꯀꯤꯔꯤꯕ ꯄꯥꯈꯠꯂꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯕꯤꯀꯥꯁꯁꯨ ꯀꯤꯔꯤꯕꯅꯤ ꯄꯥꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯧ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯂꯥꯛꯑꯣ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯔꯁꯤ ꯊꯕꯥꯒꯤ ꯔꯨꯝꯗꯨꯗ ꯆꯪꯗꯨꯅꯅꯦ ꯀꯔꯤ ꯂꯩ ꯊꯤꯔꯨꯁꯤ
Bikasna hairꯛꯂꯤꯕꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯐꯦꯠ ꯍꯥꯏ ꯃꯀꯣꯛꯇꯨ ꯊꯣꯏꯕꯤꯒꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯁꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯀꯥꯁꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯔꯒꯦ ꯑꯗꯨꯒ ꯌꯦꯡꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯃꯅꯥꯛꯇꯅꯦ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ ꯊꯨꯅ ꯐꯠ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯣꯏꯌꯦ ꯑꯩꯗꯣ ꯑꯝꯇ ꯂꯩꯍꯧꯕ ꯇꯜꯂꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯝꯗꯧꯕ ꯄꯥꯊꯧꯅ ꯕꯤꯀꯥꯁꯅ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯅꯪꯅ ꯋꯥꯁꯛꯈ꯭ꯔꯤꯗꯨꯗꯤ ꯕꯤꯀꯥꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯃꯥ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯂꯛꯑꯣ ꯃꯐꯝ ꯑꯃꯈꯛꯇꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯇꯣ ꯀꯩꯗꯧꯅꯨꯡꯗ ꯊꯤꯕ ꯐꯪꯂꯣꯏ ꯃꯔꯝ ꯑꯃꯈꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯇꯣ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯂꯕꯁꯨ ꯕꯤꯀꯥꯁꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯇꯨꯝꯃꯤ ꯉꯁꯥꯏ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯅꯤ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯌꯥꯔꯛꯄ ꯑꯗꯨꯗꯩꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯅ ꯁꯥꯕ ꯑꯔꯤꯕ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯕꯤꯀꯥꯁꯅ ꯍꯥꯟꯅ ꯃꯪ ꯊꯥꯗꯨꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨ ꯀꯥꯕ ꯍꯧꯏ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯇꯞꯂꯤ ꯃꯇꯨꯡꯗ ꯏꯅꯤ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯌꯧꯔꯒ ꯀꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯒꯦ ꯈꯟꯕꯗ ꯊꯣꯏꯕꯤ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨ ꯀꯥꯕ ꯃꯌꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯦꯂꯤꯡ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯑꯔꯤꯕ ꯁꯦꯂꯤꯡ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯤꯡꯅ ꯍꯥꯠꯄꯒ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯦꯂꯤꯡ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯃꯥꯏꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯐꯠ ꯂꯩꯃꯥꯏꯗ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯔꯤ ꯐꯅꯦꯛ ꯐꯤꯗꯣꯜ ꯌꯧꯅ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯅꯨꯄꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯁꯔꯨꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕꯒꯨꯝꯅ ꯄꯗ꯭ꯔꯥꯛ ꯇꯥꯔꯤ ꯃꯥꯒꯤ ꯃꯁꯥꯗ ꯊ꯭ꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯃꯩ ꯑꯗꯨꯗ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯈꯛꯇꯃꯛ ꯅꯣꯟꯈꯠꯂꯛꯇꯨꯅ ꯕꯤꯀꯥꯁꯀ ꯊꯣꯏꯕꯤꯒꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯟ ꯁꯥꯔꯗꯨꯅ ꯕꯤꯀꯥꯁꯀ ꯊꯣꯏꯕꯤꯒ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯈꯤꯗꯨꯅ ꯕꯤꯀꯥꯁꯀꯤ ꯃꯈꯨꯠꯇꯨ ꯀꯣꯜꯂꯒ ꯀꯟꯅ ꯂꯥꯎꯏ ꯕꯤꯀꯥꯁꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯅꯝꯅꯕ ꯍꯣꯠꯅꯩ ꯕꯤꯀꯥꯁꯅ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯇꯝꯊꯤꯔꯕ ꯁꯍꯤꯡ ꯆꯥꯕ ꯖꯤꯕ ꯑꯃꯒꯨꯝꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯕꯤꯀꯥꯁꯇꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥꯗꯣ ꯀꯟꯅ ꯅꯤꯛꯄ ꯍꯦꯟꯕꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯀꯦꯃꯦꯔꯥ ꯑꯗꯣ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯗ ꯇꯞꯅ ꯑꯣꯟꯊꯈꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡ ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯕꯤꯀꯥꯁ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯧꯊꯣꯛꯏ ꯁꯣꯔꯒꯗꯣ ꯈꯪꯊꯤꯡ ꯊꯤꯡꯉꯤ ꯉꯥꯏꯍꯥꯛꯇꯤ ꯕꯤꯀꯥꯁꯁꯨ ꯀꯦꯃꯦꯔꯥ ꯑꯗꯨ ꯈꯨꯜꯂꯨꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅ ꯃꯥ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯣꯡꯂꯩ ꯊꯨꯅ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯐꯥꯗꯨꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤ ꯀꯦꯃꯦꯔꯥ ꯑꯗꯣ ꯑꯗꯨꯃꯛ ꯇꯥꯍꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯊꯣꯡ ꯑꯗꯣ ꯐꯠ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ
upu amada lotli makoi ani aduga upu adugi thongsu chetna manungdagi thingsilami thabina sor thabet holiba ado kanana su tadana ba haiduna bikasna magi machil ado mensili aduga makol amata thokta thamina fami thong hangturupagi makol taraba haina ngaibani adubo makol ama faudi tarakni second khur tumina lairaba matungda bikasna tapna haireklami chatkramali khodam ta tadre thaibina so yamna ki amagi matawdo aikhoyani haki do samnada lele nangna kiriba duga chapmanana aisu kiribani camera du so amakhada la hundok lamne aise unthokpa jugo sakhidreda aikhoyani sida leiki sirang ha madu yade makhada tahawba camera do khullu da bayade asni haidana because to upu adugi thong adu tapna hangdolaga thoreklami thoibistu maki matungda inaduna thoreklami thoibina hangi ado hosiki nupido makhada adamang leiramadi kamai tawdoiba makholam ta tadre kadaidono ma chatlamani madi asi haidana because to ka adugi thong tamna lakli aduga thong adu makhutuna tapna paisili thong hangsira hangum sir haina second khira munna wakal tawriba matung because tapna thong adu hangturikli magi hek mamang baktada leptuna lerami thawai yawdraba asiba nupi ama nupi adugi mamit aniduna because ta munni yingai because na thong adu hek hangtukpaga magi hek mamang baktada leptuna lerami thawai yawdraba asiba nupi ama nupi adugi mit ani aduna because ta munni yingai madudagi khangprek khangleduna because na thong adu khongli thuna fat thingjinki aduga tung handuna chatpada karigumba posak amada tusinduna tai thoibidi upu adugi marumda lotkri masapumba tupak tasenduna because masia lengba fau kiri sor tanik holei tanjadura thong adu so mapandagi hanjin lepalaitan adumok thilaklami angang nupi macha amagi khonjalna santhangna hairaklambi thongsem ta hango thongse hangdokpiyo se thongsem ta hangdokpiyo because ta thoibi lomda yangla ami thongdo hangdokanu haibagi matagumna thoibina su makuk ado phat hairi minute kharadi tumina amok leiki makhoi ani adugi matungda mapandagi khonjal amata ta khidri tumina adamak leikri because na hangla ami akoi ni pala tho asira thaibi de khonjal nek na khumdaklami ai thokpa kizai because lai maida tu siliba adudagi haugatli adugi thaibi ke manakta laktuna aduga thaibi buso haugatlali thaibi de masado kibana heman kibana lepa phauba chumna lepa ngamtri makong ani adu jalegomna tawri amuk makha taraklambi thoibina because ai mafam asida koine leithaba pamdri khara thuna chatna ba tawrase kari no thiba yaba ngyaktang dine thikise kari gamba pakung khara ai koine soidana phangba ngamgani thajai ai ginaktane nakna layuna kemta tawruiba hoi haibagum thoibi makuk adu nomi aduga makoi ani punna ka aduge thonglomda laklami yamna tapna adugi matik tapna because na thong adu hangdoi thong adu hangtokpa matamdadi ngasai thongjinda lephoba nupi adu leirumdri aduga thong hangdo o haikhibi nupi masa adu su leirumdri because na hairaklami aina hanba thong hangdokpa matamdadi nupi masa amta ukhidabani aduba hauji thong hangdo haina hairakhiba adudine nupi macha amagi khonjal asamna hairaba matungda makhoi anidu mamlaba hallway adobda laami because na magi torchlight adu thanduni yengba matamda hallway adu aduki matik sangna leirami torchlight ke maingal aduna hallway gi aroiba saruk ado ugi phanglamte adudakidi among because to makhoina ngasai karakhiba staircase adomda among mai thanduri yengi ai ngasai gi camera do amta khulugi ase haidana because na staircase adu komthaba hek hobaga ubak na staba floor adudagi miyoi ama lakpagi
ꯈꯣꯡꯊꯥꯡꯕ ꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯍꯣꯜꯋꯦ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯄ ꯃꯈꯣꯜꯅꯤ ꯕꯤꯀꯥꯁ ꯍꯣꯜꯋꯦ ꯑꯗꯣꯝꯗ ꯃꯃꯩ ꯑꯗꯨ ꯐꯠ ꯂꯩꯁꯤꯜꯂꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯕꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯏꯕꯤ ꯑꯗꯨ ꯍꯣꯜꯋꯦ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯌꯥꯝꯅ ꯌꯥꯡꯅ ꯀꯅꯥꯁꯨ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯇꯧ ꯑꯗꯨ ꯕꯤꯀꯥꯁꯇꯣ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯕꯤꯀꯥꯁꯇ ꯀꯟꯅ ꯂꯥꯎꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯑꯗꯨꯝ ꯆꯠꯈꯤꯅꯣ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯕꯗꯤ ꯇꯥꯕꯤꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯊꯣꯏꯕꯤꯗꯤ ꯑꯃꯝꯕ ꯍꯣꯜꯋꯦ ꯑꯗꯨꯗ ꯕꯤꯀꯥꯁꯁꯨ ꯈꯣꯡꯂꯩ ꯊꯣꯟꯅ ꯇꯥꯟꯅꯔꯛꯏ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯅ ꯆꯦꯟꯕꯒꯤ ꯁꯥꯐꯨ ꯑꯗꯨꯗ ꯎꯕꯥꯛꯅ ꯁꯥꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯇꯦꯛꯀꯗꯕ ꯍꯦꯛ ꯃꯥꯜꯂꯤ ꯕꯤꯀꯥꯁꯅ ꯆꯦꯜꯂꯛꯄꯅ ꯍꯣꯜꯋꯦ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯣꯔꯅꯔ ꯍꯦꯛꯂꯒ ꯍꯣꯜꯋꯦ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤ ꯑꯅꯤꯁꯨꯕ ꯍꯣꯜꯋꯦ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯀꯦꯟꯗꯜ ꯃꯩꯉꯥꯜ ꯑꯃ ꯄꯤꯛꯇꯛꯅ ꯕꯤꯀꯥꯁꯅ ꯎꯔꯝꯃꯤ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯣꯝꯗ ꯊꯣꯏꯕꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯕꯤꯀꯥꯁꯅ ꯎꯔꯤ ꯕꯤꯀꯥꯁꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯤꯠꯄꯤ ꯑꯗꯨꯒ ꯕꯤꯀꯥꯁ ꯂꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯑꯝꯃꯤ ꯕꯤꯀꯥꯁꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯏ ꯊꯣꯏꯕꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯕꯤꯀꯥꯁꯅ ꯎꯏ ꯃꯥꯕꯨ ꯍꯣꯜꯋꯦ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯤ ꯎꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯉꯥꯜ ꯑꯗꯨꯅ ꯌꯧꯕ ꯉꯝꯗꯕꯅ ꯕꯤꯀꯥꯁꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯗ ꯑꯃꯃ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯃꯩꯊꯣꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯊꯣꯏꯕꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯃꯨꯕ ꯃꯁꯝꯗꯨꯅ ꯃꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯕꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯔꯕꯁꯨ ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯣ ꯕꯤꯀꯥꯁ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯅ ꯎꯔꯤꯕ ꯑꯗꯣ ꯋꯥꯈꯜꯅꯔ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯃꯗꯨꯗꯒꯤ ꯕꯤꯀꯥꯁ ꯃꯃꯩ ꯑꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯍꯣꯜꯋꯦ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯕꯤꯀꯥꯁꯅ ꯑꯁꯣꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯕꯒꯨꯝꯅ ꯇꯧꯈꯤ ꯕꯤꯀꯥꯁ ꯄꯥꯈꯠꯅ ꯂꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤꯜ ꯃꯦꯟꯁꯤꯜꯂꯛꯏ ꯇꯨꯡꯗꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯁꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯑꯗꯨꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯕꯤꯀꯥꯁꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯄꯨꯡꯃꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯀꯥꯞꯂꯒ ꯌꯦꯡꯉꯤ ꯃꯥꯕꯨ ꯀꯥ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯀꯥꯁꯇꯣ ꯈꯪꯀꯧ ꯀꯧꯏ ꯄꯥꯊꯧ ꯏꯃꯣꯁꯅꯦꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯤꯀꯥꯁꯅ ꯄꯥꯊꯧꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯄꯥꯊꯧ ꯅꯪ ꯑꯣꯏꯔꯦꯀꯣ ꯄꯥꯊꯧꯅ ꯃꯥꯅꯦ ꯑꯩ ꯄꯥꯊꯧꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯁꯤꯕꯣ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄꯅꯦ ꯄꯥꯊꯧ ꯅꯪꯗꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯅ ꯏꯔꯝꯕ ꯅꯣꯠꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯎꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯋꯥꯔꯅꯤꯡꯗꯣ ꯅꯣꯏꯅ ꯊꯧꯑꯣꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯐꯝꯁꯦ ꯌꯥꯝꯅ ꯊꯤꯕ ꯃꯐꯝꯅꯤ ꯑꯩꯅꯁꯨ ꯁꯤꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯀꯥ ꯑꯁꯤꯗꯒꯤ ꯃꯄꯜ ꯍꯦꯛ ꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯕꯗꯤ ꯊꯕꯥꯕꯨꯔꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯄꯥꯊꯧ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯄꯥꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯥꯅ ꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯅꯈꯣꯏ ꯐꯪꯂꯝꯂꯅꯤ ꯊꯥꯖꯩ ꯌꯨꯝꯁꯦ ꯃꯍꯥꯛꯀꯤ ꯌꯨꯝꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯅꯤ ꯀꯥ ꯑꯁꯤꯗ ꯃꯥ ꯀꯩꯗꯧꯅꯨꯡꯗ ꯆꯪꯂꯛꯂꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯀꯥ ꯁꯤꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯀꯥꯅꯤ ꯃꯍꯥꯛꯅ ꯌꯨꯝꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯀꯣꯏꯆꯠ ꯆꯠꯄꯅꯤ ꯑꯗꯨꯒ ꯊꯝꯕꯥꯜ ꯍꯤꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯁꯨ ꯃꯥꯒꯤ ꯁꯥꯟꯅꯐꯝꯅꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯕꯨ ꯇꯥꯟꯅꯔꯛꯄ ꯃꯤꯁꯛꯇꯣ ꯃꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯊꯣꯏꯕꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯄꯥꯊꯧꯅꯥꯒꯤ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯕ꯭ꯔꯥ ꯂꯥꯛꯂꯤꯁꯦ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯃꯥꯗꯤ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯗ ꯑꯩꯅꯁꯨ ꯃꯥꯕꯨ ꯇꯥꯟꯅꯕꯅꯤ ꯑꯗꯨꯒ ꯊꯕꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄ ꯄꯥꯊꯧꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝꯗꯤ ꯑꯗꯣ
ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯊꯕꯥꯁꯦ ꯀꯣꯛꯆꯥꯛꯄꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯊꯣꯏꯕꯤ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯌꯥꯔꯣꯏ ꯁꯤꯔꯕꯁꯨ ꯃꯥꯒ ꯁꯤꯃꯤꯟꯅꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯁꯛꯈꯤꯕꯅꯤ ꯄꯥꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯕꯤꯀꯥꯁ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯊꯕꯥꯅ ꯊꯣꯏꯕꯤꯕꯨ ꯁꯣꯏꯗꯅ ꯐꯥꯔꯝꯂꯅꯤ ꯑꯩ ꯎꯄꯥꯏ ꯂꯩꯔꯣꯏꯌꯦ ꯃꯗꯨꯒꯤꯗꯤ ꯕꯤꯀꯥꯁꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯄꯥꯊꯧ ꯄꯥꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯀꯥꯁ ꯁꯤꯒꯤ ꯀꯥꯁꯦ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯈꯪꯂꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯃꯔꯝ ꯊꯕꯥꯒꯤ ꯃꯃꯥꯅ ꯏꯔꯝꯕ ꯆꯦꯔꯣꯜ ꯑꯃ ꯑꯩꯅ ꯄꯥꯔꯤ ꯃꯥꯅ ꯍꯥꯏꯕꯗ ꯊꯕꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯣꯅꯣ ꯆꯨꯏ ꯍꯥꯏ ꯊꯕꯥꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃ ꯍꯦꯛ ꯐꯪꯗꯕꯗ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯊꯨꯒꯥꯏ ꯍꯥꯏ ꯃꯤ ꯑꯝꯇ ꯂꯣꯏꯅꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯃꯈꯣꯏꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯟꯗ꯭ꯔꯕ ꯁꯤꯒꯤ ꯃꯄꯥꯜꯒꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯂꯩꯕꯒꯤ ꯃꯔꯝ ꯑꯗꯨꯕꯨ ꯊꯕꯥꯗꯤꯅꯦ ꯁꯤꯗ ꯂꯩꯔꯒ ꯍꯦꯟꯅ ꯃꯀꯣꯛ ꯆꯥꯛꯄ ꯍꯦꯜꯂꯛꯏ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅꯅꯦ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 10 ꯃꯇꯨꯡꯗ ꯂꯩꯍꯜꯂꯦ ꯍꯥꯏ ꯕꯤꯀꯥꯁꯅ ꯉꯛꯅ ꯍꯪꯉꯤ ꯆꯍꯤ 10 ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯊꯕꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯣꯏꯔꯦ ꯄꯥꯊꯧꯅ ꯃꯈꯥ ꯇꯥꯅ ꯊꯕꯥꯁꯨ ꯆꯍꯤ 10 ꯃꯐꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗꯦ ꯃꯥꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯤꯑꯣꯏ ꯄꯨꯝꯕꯗ ꯂꯃꯟ ꯁꯤꯡꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯗꯒꯤ ꯊꯝꯕꯥꯜ ꯍꯤꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯆꯍꯤ 2 ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯥꯅ ꯆꯍꯤ 17 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯀꯣꯛ ꯆꯥꯛꯂꯛꯈꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯄꯤꯔꯝꯕ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯊꯝꯕꯥꯜꯒꯤ ꯂꯩꯅꯥꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯗꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥ ꯎ ꯑꯗꯨꯃꯛꯇꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯝꯣꯛꯅꯍꯜꯂꯒ ꯃꯥꯅ ꯍꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯃꯥꯒꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯑꯁꯤꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯕꯤꯀꯥꯁ ꯁꯣꯔ ꯑꯗꯨ ꯇꯅꯤꯛ ꯍꯣꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯊꯧꯅ ꯍꯥꯏꯔꯛꯑꯝꯃꯤ ꯕꯤꯀꯥꯁ ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯊꯣꯏꯕꯤ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯊꯣꯏꯕꯤꯗ ꯇꯊꯤ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯪꯕꯗꯒꯤ ꯊꯣꯏꯕꯤ ꯃꯍꯥꯛꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯕꯤꯀꯥꯁꯇꯣ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯩ ꯃꯇꯧ ꯑꯗꯨꯗ ꯄꯥꯊꯧꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯕꯤꯀꯥꯁ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯅꯨ ꯊꯣꯏꯕꯤ ꯀꯟꯕ ꯉꯝꯂꯔꯣꯏꯌꯦ ꯕꯤꯀꯥꯁꯅ ꯁꯥꯎꯅ ꯃꯇꯨꯡ ꯐꯠ ꯑꯣꯜꯂꯒ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯄꯥꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯄ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯕꯥꯗ ꯀꯠꯊꯣꯛꯂꯝꯕ ꯇꯥꯕꯅꯤ ꯀꯝꯗꯧꯅ ꯀꯔꯤꯕꯨ ꯑꯩꯅ ꯀꯠꯀꯗꯧꯔꯤꯕꯅꯣ ꯊꯣꯏꯕꯤꯕꯨ ꯀꯠꯊꯣꯛꯈ꯭ꯔꯣ ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯗꯨꯅꯤ ꯑꯗꯨꯅ ꯄꯥꯊꯧꯅ ꯍꯦꯛ ꯍꯥꯏꯔꯕꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ ꯕꯤꯀꯥꯁ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯕꯤꯀꯥꯁ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯄꯥꯊꯧꯁꯨ ꯕꯤꯀꯥꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯣ ꯍꯥꯏꯕꯅꯤ ꯕꯤꯀꯥꯁ ꯑꯗꯨꯕꯨ ꯕꯤꯀꯥꯁꯅ ꯄꯥꯊꯧꯕꯨ ꯐꯠ ꯏꯟꯊꯣꯛꯈꯤ ꯑꯩ ꯆꯠꯀꯦ ꯊꯣꯏꯕꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯅ ꯊꯣꯏꯕꯤꯕꯨ ꯀꯧꯏ ꯊꯣꯏꯕꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯃꯗꯨꯅ ꯍꯦꯟꯅ ꯀꯤꯔꯦ ꯕꯤꯀꯥꯁ ꯃꯤꯀꯨꯞꯇꯨꯗ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ
mana makhong thangba khuding floor aduda makhol thorai. Because na magi torchlight aduna thanbada camera adu uri madudagi khonglei thuna mana camera adu fat khungkatli thangnaba mikupta thabasu staircase adugi matondagi because tamna utta chintharak lami because magi camera adu thangatuna thabagi thawai adugi photo adu namnabu hotni aduga take haina photo amanamki aduba thabagi thawai aduna karisu sokhan badingam lamdi hanjin because na camera adu nami adubu kana ba sungai letri thabagi thawai adugi mayokta ikhang khangawdana camera adu su battery yaw khidri madudagi because adu mafam adudagi amuk chinthorei yumyai tamna thabagi thawai aduso magi matung inarai adubu tanja atu thoibigi khonjal na staircase mathak tudagi kaurak nami because thabagi thawai adu chat amadagi chap leptuna thoibigi khonjal adom da yengkhatli aduga akiba matauda makol hauna noklaga staircase aduda amuk kakhatli because na lawi thoibi nang chokpi aroi asi haiduna because to staircase aduda chengkhatlami mana staircase adugi matol yorokpa adwaida thabagi thawai adudi adumak mangkhri handakti khonglei thudi yamna yangna because to hallway adom da lakli aduga ngasai candle ama mushi tawna thalhoba adom da chelaklami mikuptu da uri thoibina hallway adugi leimaida taduna leiramliba ado because sensele thoibigi manakta aduga thoibibu masa nom duna hauduk tuna gyan tahnaba hotni kona thangda thoibi mamit ado tamna pangli because thoibi gyan tarakpa aduda because ado sarin tana sordo amura khontorak laga hairak nami se hakuna patose asi haidana because na thoibibu masa ngakpi duna tapna hogatli aduga mana sambiduna makoi ani lakpa hawi mafam adudagi asam na makoi ani asam lakpana ngasai candle ama mushi ngaliba room aduda hek thangnaba room ado yorakli room aduda sanglaklami makoi ani aduga thong ado manungdagi setna chingzili because na tapna thoibibo samliba ado thadoi se nasana tumda lepa ngamri yengo thoibi su lepi masado khajik sonbagi wani pura chatpa ngamdaba haibadudi nati because na hangi nangasai gido kamai dorino ai nang thina ba hotna bada kyang wai khangra ai khoi ani sungta thaduk na gumse hairega nangdi adam chenki engondagi ai sengna to phong khangdre thoibi na makhumla ami engonda kari thoke ai kemta nang singma ngamdre ngasai ai khoi ani staircase kum therak pada adu phawde ning singi adai matung gyan adam ta khidre aina gyan tar pa matamda nangna ai hundok lamla adudani ado aina di nang koruk patai kanbiyo haina nang no koruk pani ai kemta ning singba thoktre ai gyan adu mak ta khidre adu oi batardi thabana nangi khonjal sarga aibuka dudagi kokthop soidena hoirangani aduga madugi pathau haiba midunane marolama thoibina hangi nang pathau ga thengnaraba thengnare adudi ma kaida lehoge magi man atu chala silao ai khoi ani maklao makai ani na asamna hek haina baga ka adugi thonga du mapandagi kokuk haina thilai pathaugi khonjal ga sapmanaba khonjal aman hairaklami because thongsango nei manong dale banatro thoibina tapna hairi pathaune thongsange asi haiduna thoibi adu thonglomda chakchige tawi adubu because na thoibi bu khami aduga magi makutna nupi adugi machil adu mensili khonjal thoktana ba haiduna thong adusu kana thilai adugi matungda amok khanglep lepkhri thangnaba mikupta mafam adudagi mihoi amana chatkibagumna khongthang makhol ama tapna lapthokhi because na thoibigi machil menshiliba ado hek thadokpaga thoibina hangi kaigino because nang thongse hangdriba pathau na tro hausikido pathau suman mande adugini asi hairiga masigi matungda makoi anido makoina leriba ka adugi akoibada sum yingla ame
ꯀꯥ ꯑꯗꯨ ꯑꯉꯛ ꯑꯃꯒꯤ ꯀꯥ ꯑꯗꯨꯒꯨꯝꯅ ꯗꯦꯀꯣꯔꯦꯠ ꯇꯧꯏ ꯐꯖꯕ ꯐꯃꯨꯡ ꯑꯃꯁꯨ ꯂꯩ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯉꯧꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯁꯨ ꯊꯝꯃꯤ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯤ ꯀꯥꯏꯔꯝꯂꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗꯅ ꯍꯥꯔꯃꯣꯅꯤꯌꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏ ꯁꯤꯗꯤ ꯊꯕꯥꯒꯤ ꯔꯨꯝꯅꯤ ꯕꯤꯀꯥꯁꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯔꯃꯣꯅꯤꯌꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯣꯠꯁꯛ ꯑꯗꯨꯗ ꯈꯨꯠꯅꯗꯤ ꯊꯦꯡꯗꯅ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯤꯠꯇ ꯎꯈꯤꯕ ꯁꯛꯇꯝꯗꯨꯒꯅꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯕꯤꯀꯥꯁꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯗ꯭ꯔꯋꯥꯁ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯤ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯗ꯭ꯔꯋꯥꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯔꯤꯁꯨꯕ ꯗ꯭ꯔꯋꯥꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯂꯩꯅꯥꯁꯨ ꯑꯍꯨꯝꯈꯛꯇ ꯉꯥꯏꯔꯝꯃꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯐꯖꯕ ꯃꯁꯥ ꯅꯥꯟꯅ ꯊꯨꯞꯂꯕ ꯆꯦ ꯑꯃ ꯂꯩꯔꯝꯃꯤ ꯕꯤꯀꯥꯁꯅ ꯆꯦ ꯑꯗꯨ ꯂꯧꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯄꯥꯏ ꯑꯁꯣꯝꯅ ꯏꯔꯝꯃꯤ ꯊꯕꯥꯒꯤ ꯍꯦꯟꯔꯥꯏꯇꯤꯡꯅ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯅ ꯑꯩꯅ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯍꯧꯔꯅꯤ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯜꯅꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯤ ꯏꯃꯥꯗꯨꯒꯤ ꯈꯨꯗꯣꯜꯅꯤ ꯊꯝꯕꯥꯜ ꯑꯁꯤꯅ ꯂꯣꯏꯈꯤꯕꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯪꯁꯤꯡ ꯃꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯕꯁꯨ ꯃꯈꯣꯏꯅ ꯐꯪꯒꯗꯕ ꯄꯣꯠꯁꯛ ꯍꯥꯏꯔꯕꯗꯤ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯈꯛꯇꯅꯤ ꯃꯇꯝ ꯑꯃꯗ ꯐꯖꯔꯕ ꯑꯉꯧꯕ ꯊꯝꯕꯥꯜꯒꯤ ꯃꯈꯣꯛ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯂꯩꯅꯥ ꯀꯪꯈ꯭ꯔꯕ ꯂꯩꯅꯥ ꯀꯦꯟꯈ꯭ꯔꯕ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯈꯣꯛꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯅ ꯊꯝꯕꯥꯜ ꯑꯁꯤꯕꯨ ꯐꯨꯝꯗꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯅꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯕꯤꯀꯥꯁꯅ ꯆꯦꯅꯥ ꯑꯗꯨ ꯑꯃꯨꯛ ꯗ꯭ꯔꯋꯥꯁ ꯑꯗꯨꯗ ꯍꯥꯞꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯥꯒꯤ ꯊꯋꯥꯏꯗꯣ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯖꯣꯔꯤꯁꯤꯁ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯒꯤ ꯎꯃꯪ ꯑꯁꯦ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯄꯨꯝꯕꯁꯨ ꯅꯤꯡꯇꯝꯕ ꯐꯪꯒꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯆꯥꯟꯁꯇꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯅꯕꯗꯤ ꯌꯥꯗꯦ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯐꯔꯦꯁꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯄꯥꯏꯔꯛꯄ ꯀꯦꯃꯦꯔꯥꯗꯣ ꯕꯦꯇ꯭ꯔꯤ ꯗꯥꯎꯟ ꯆꯠꯈ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯂꯩꯔꯕꯁꯨ ꯌꯥꯏ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯨꯠ ꯁꯝꯅꯔꯒ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯔꯛꯅꯕ ꯍꯣꯠꯅꯩ ꯕꯤꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯉꯤ ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯂꯒ ꯍꯣꯜꯋꯦ ꯑꯁꯥꯡꯕ ꯄꯔꯦꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯀꯣꯅꯔ ꯑꯃꯗꯣ ꯍꯦꯛ ꯊꯦꯛꯄꯒ ꯎꯔꯤ ꯉꯁꯥꯏ ꯕꯤꯀꯥꯁꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯥꯊꯧꯅ ꯃꯥꯕꯨ ꯆꯤꯡꯁꯤꯟꯈꯤꯕ ꯔꯨꯝ ꯑꯗꯨ ꯊꯕꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯔꯨꯝ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯪꯉꯤ ꯑꯁꯤꯒꯤ ꯔꯨꯝꯁꯦ ꯀꯅꯥꯒꯤꯅꯣ ꯕꯤꯀꯥꯁꯅ ꯈꯨꯝꯂꯛꯏ ꯉꯁꯥꯏ ꯄꯥꯊꯧ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯊꯣꯏꯕꯤꯕꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯕꯤꯀꯥꯁ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯥ ꯁꯤꯗ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯊꯣꯏꯕꯤꯅ ꯍꯪꯂꯛꯑꯝꯃꯤ ꯕꯤꯀꯥꯁ ꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯦ ꯂꯪꯂꯥ ꯂꯪꯖꯤꯡ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯦ ꯃꯁꯦ ꯅꯪꯗꯤ ꯑꯉꯛꯄ ꯐꯥꯎꯗꯕ꯭ꯔꯥ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯪꯉꯤ
Nang hangningi kaino. Som nang sukhalaga yenguni. Aikoina mafam asi yaunaba lakpada thawai kaya amadi thengnare. Thawai singduna aikoida warning mayap ama pirakki. Thabana hatkri natraga hatkani haiba haina chingba. Kaya akoida hairakliba aduni. Aina khanbada mafam asida ahingba mi amta leiramgadaba mandri. Pathaudi hingli. Thoibi adu mamaidu tapna leiduna tunglomda yenglakpani. Adubu karigumba uhaidaba saktam ama ubaduda ma mamit adu khanglaw lawthoki. Aduga latli hairaklambi Bikasta. Sengna pathau. Thoibigi wangang aduda chingnaraduna Bikasta Thoibida yenglakami. Nupi aduda tunglomda mamit lawthokna yengliba adu ubada Bikasta tunglomda yenglakami. Thong adugi thongjinda pathau leptuna lerami. Adubu pathaugi masa landuna magi matungda leramba posak khudingsu makoi anina uba ngamami. Pathau adu chimbal chiglap karimdana haidaklami. Nakoi ani soidana thabagi khutta tarani. Thoibiga Bikas kana makhut chena paisanai sorga kitang ni thinga tawriba matau aduda khangli pathau sekre haiba. Hauzik makhoigi mamangda lebliba asi pathaugi thawai ni. Pathaugi thawai adu ka manung aduda sanglaklami aduga makhut asangbadu tingthok tuna Thoibiga Bikas kasu kihalai. Bikas ngakna hangi. Nangdi kamdongna. Pathau chatliba adu lepi aduga makhoi anida yengduna haidaklami. Aina hapta kaya jangduna Thambal hidelgi maramda thijinduna lak. Amadi mafam asigi wari tapna khangba hawrki. Aina mafam asida yoraba matungda thaba amadi thabagi mama mapa anina iramba journal amadi diary kaya thingnaki. Matam aduda aina thijilamba adugi chap sawa pakum suphangi. Madudagi ayum aduda halagi khanna yum adudagi thoraki. Aina yum asdagi khong hit thang turukbaga aroiba oina aina anguba thambal amka oki. Adubu thambal adugi lainadi amata yauramdi. Swapnatagi bakuktu khakta ngairami. Mikuptuda aina khanglaki madudi. Thabana aibu taanari aibu question chanari haiba. Matam aduda magi asengba saktam aingonda ulaki. Amadi kudaktuda mana aibu hatki. Ai sikiba kuiraba misakni. Aduga aina nakhoibu lawnam tawduna mafam asida purakhibani. Thabana magi manakta minan yamna fanghanba pami. Asi haiba loirakpada pathaudu amu Bikaska Thoibiga gi manakta changsila ame. Bikasna kanna nawrai. Adubu aina nangbu konki. Nangbu sopayaki. Maduda kamdongna oithokliba. Kamdongna nangbu sire haigadawriba. Pathauna amuk khumlai. Aina aigi saklon kaya lauduna tawkhiba ngaktani madudi. Thawai haibasidi loina ngami. Launingba saklon lawai. Masigi sakti asinari. Aikhoina taibang miyoiba nakhoibu laina launam tawba ngamliba. Pathaw ai singli yamna lankri. Aina matam sana nangbu kanma ngamkhidri. Aduba hauzikti aikhoi lakli. Nang mafam ase thabaga loinana wana leiragano. Kanana ibu wana mafam asida lei hairiba. Thaba matumta mafam asida leiba yari. Ai mahabu miku khuding senagani. Makhoi anina asamna wari sanari kanda Thoibina Bikaski marumda lotlaga room aduda kari lei haina thiraklami. Maduda uri camera adugi battery ama leiriba adu. Thoibina battery adu lawi aduga Bikaski makhutta loan pirai. Bikaso makhuttu tungda thamlaga battery adu lawi. Aduga camera aduda hapsin na haireklami pathauda. Thawagidama nangi chanaraba marup amadi aigi thawai oiribi Thoibibu hatki khalabra. Pathauna akhaba mirok ama noglai. Aigi hanagi punsida nangbu aigi chanaba marup oikhibani. Adubu aidi
ꯍꯧꯖꯤꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯊꯧ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯒ ꯊꯣꯏꯕꯤꯒ ꯕꯤꯀꯥꯁꯀꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯆꯪꯁꯜꯂꯛꯏ ꯕꯤꯀꯥꯁꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯄꯥꯊꯧꯒꯤ ꯃꯃꯥꯏ ꯑꯗꯨ ꯐꯣꯇꯣ ꯑꯃꯨꯔꯛ ꯅꯝꯈꯤ ꯀꯦꯃꯦꯔꯥꯒꯤ ꯐ꯭ꯂꯥꯛꯁꯇꯨꯗ ꯄꯥꯊꯧ ꯇꯨꯡꯂꯣꯝꯗ ꯍꯟꯈꯤ ꯑꯗꯨꯒ ꯆꯩꯅ ꯈꯥꯡꯕꯒꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯊꯣꯏꯕꯤꯅ ꯄꯤꯔꯛꯄ ꯕꯦꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯟꯅ ꯀꯦꯃꯦꯔꯥ ꯃꯁꯥꯗ ꯌꯥꯎꯖꯕ ꯕꯦꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯩꯉꯥꯜꯁꯨ ꯀꯟꯕ ꯍꯦꯜꯂꯝꯂꯤ ꯄꯥꯊꯧꯗꯣ ꯆꯩꯅ ꯈꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯏ ꯑꯗꯨꯒ ꯕꯤꯀꯥꯁꯇ ꯌꯦꯡꯈꯠꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁꯅꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯗꯨꯗ ꯌꯦꯡꯖꯩ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯐꯣꯇꯣ ꯑꯃꯁꯨ ꯅꯝꯂꯤ ꯍꯟꯗꯛꯇꯤ ꯄꯥꯊꯧ ꯑꯗꯨ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯤ ꯄꯥꯊꯧꯒꯤ ꯈꯣꯟꯖꯦꯜꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯉꯥꯜ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯄꯥꯏꯊꯣꯛꯈ꯭ꯔꯤ ꯕꯤꯀꯥꯁ ꯁꯣꯔ ꯑꯃꯨꯔꯛ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ ꯕꯤꯀꯥꯁ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯒꯨꯗ ꯕꯥꯏ ꯄꯥꯊꯧ ꯊꯣꯏꯕꯤꯁꯨ ꯕꯤꯀꯥꯁꯀꯤ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯥꯁꯄꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯕꯤꯀꯥꯁ ꯑꯩꯅ ꯕꯦꯇ꯭ꯔꯤꯗꯣ ꯄꯤꯔꯨꯕꯅ ꯄꯥꯊꯧ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯕꯤꯀꯥꯁꯁꯨ ꯊꯣꯏꯕꯤꯂꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯏꯠꯁ ꯑꯣꯀꯦ ꯍꯧꯖꯤꯛꯇꯤ ꯊꯕꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯆꯩꯅꯥ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥ ꯏꯪꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯀꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯕꯥꯕꯨ ꯂꯥꯟꯊꯦꯡꯅꯒꯗꯕ ꯋꯥꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯆꯠꯀꯗꯕꯅꯤ ꯑꯗꯣ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯕꯦꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯃꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯊꯧꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯌꯥꯏ ꯐꯔꯦꯁꯇ ꯂꯥꯛꯑꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯈꯨꯑꯣ ꯕꯤꯀꯥꯁ ꯄꯥꯊꯧꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯃꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄꯗ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯊꯝꯕꯥꯜ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯗꯨꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯕꯥ ꯊꯣꯔꯛꯂꯒ ꯊꯕꯥꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯈꯤꯕꯗꯨꯗꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄꯗ ꯃꯥ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯊꯣꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯀꯦꯃꯦꯔꯥ ꯑꯁꯤ ꯄꯥꯏꯔꯤꯁꯤꯗꯤ ꯄꯥꯊꯧꯗꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯄꯥꯏꯗꯦ ꯑꯗꯨꯅ ꯃꯥꯅ ꯄꯥꯊꯧꯕꯨ ꯍꯥꯠꯄ ꯉꯝꯕꯅꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯉꯩ ꯀꯅꯥꯝꯇꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯂꯥꯛꯑꯣ ꯆꯠꯄ ꯍꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯑꯗꯨ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁ꯭ꯇꯤꯌꯔ ꯀꯦꯁ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤ ꯊꯝꯕꯥꯜ ꯑꯗꯨ ꯂꯩꯅꯥ ꯑꯅꯤꯈꯛꯇ ꯉꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗꯁꯨ ꯎꯔꯤ ꯇꯔꯦꯠ ꯁꯨꯕ ꯊꯝꯕꯥꯜ ꯑꯗꯨ ꯇꯔꯦꯠ ꯁꯨꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯁꯣꯞꯅꯗꯒꯤ ꯂꯩꯅꯥ ꯑꯃꯈꯛꯇ ꯄꯥꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯑꯗꯨ ꯁꯥꯄꯨ ꯀꯟꯅ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯆꯤꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯇ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯑꯗꯨꯛ ꯅꯛꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯐꯥꯎꯕ ꯃꯁꯛ ꯃꯁꯥ ꯎꯅꯒꯦ ꯐꯪꯗ꯭ꯔꯤ ꯂꯩꯆꯤꯜ ꯑꯗꯨꯅ ꯊꯥꯃꯟꯕꯅ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯀꯥꯁ ꯃꯥ ꯂꯥꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯕꯤꯀꯥꯁ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠ ꯃꯅꯥꯗꯣ ꯁꯪꯅ ꯌꯦꯡꯉꯤ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯊꯕꯥꯛ ꯀꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯕꯤꯀꯥꯁ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯚ꯭ꯌꯨ ꯐꯥꯏꯟꯗꯔ ꯑꯗꯨꯗꯒꯤ ꯌꯦꯡꯅꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏ ꯑꯅꯤ ꯁꯣꯔꯁꯇꯣ ꯊꯕꯦꯠ ꯍꯣꯜꯂꯤ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯅꯤꯒꯤ ꯃꯌꯥꯏꯅ ꯊꯣꯏꯕꯤꯗ ꯁꯣꯔ ꯍꯣꯟꯕ ꯑꯣꯔꯁꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯁꯣꯟꯊꯥꯡꯅꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯒ ꯇꯞꯅ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯀꯣꯟꯅꯊꯪꯗ ꯃꯈꯣꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯈꯖꯤꯛ ꯄꯥꯊꯔꯛꯏ ꯇꯟꯖꯥꯗꯨꯗ ꯎꯔꯤ ꯑꯔꯣꯏꯕ ꯑꯉꯧꯕ ꯊꯝꯕꯥꯜ ꯑꯗꯨ ꯂꯩꯅꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯈꯣꯛ ꯈꯛꯇ ꯉꯥꯏꯔꯤ ꯊꯝꯕꯥꯜ ꯃꯈꯣꯛ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯆꯤꯟ ꯃꯔꯛ ꯑꯗꯨꯗ ꯃꯃꯤ ꯑꯃ ꯐꯣꯡꯕ ꯎꯔꯛꯏ
Aduga leichil sing adusu tapna tapna mangki. Leichil sing aduna mangki ba aduda mayak sing uri thabagi kiraba saktam. Thaba magi mamaida tasiliba masam sing adu makuna tapna khungkattuna uhallari magi ushiliba mamit ani. Masamado sumasum khungkat khiba aduda su uraklami. Thabagi tungmang leitheklaba ngaksam. Ngaksam aduda su thori yanthibagi thori gi mami mayak sing na tari. Thangnaba mikupta thabado akiba kontokna thawai tana noglei. Thoibi makut ani sangna manakongdo mensili. Thabagi nokpagi khonjal aduna thoibi da hena chaina piribani. Madudagi thabado makoi ani tamna masadul long thek laga changsilaklami. Yamna yangna. Because sumagi masada leiramba akiba pumba loina fazilaga camera adu lauthoraktuna thabagi photo nami. Ahanba photo namba aduda thaba masada chaina khajik phangbogumna tawi. Thabado amuktang kanna lauramlaga swai mangkri. Thangnaba mikupta thabado makoi anigi tungda leblai. Aduga kaptuna leiriba thoibibu lamgi tawri. Thaba mana magi mangak samda kanna paiselakpa aduda thoibi kanna laurami. Thabagi inglaba thawai yaudraba khusa sing aduna mangoda thenglakpada thoibi sengna akibatana pikthalle. Thoibi da kanna laurakpa adudari bikas so matungda fat on thorakte. Madudagi bikas na lawi. Nangumba Astiba thawai amana aigi thawai oiribi mangoda sokpa yabra chatkusalo asi haidana bikasna amuksu thaba da photo na handaksu thaba kana lawram laga thoibige mangaksam pairiba adu thadoktuna mangkhri aduma thoibi masagi mangaksam adu paiduna lokhu kangkhu khuri bikasna thoibi gi matau yenglingai thaba adu amu thoraklami kadai da kinu khangda Thabado son thangnana sauna wahi khira haiduna thoibigi manakta changsila ami. Nang aiga leigadabani. Nang aigi naktagi chatpiyari. Nanga heugadabani. Bikastu thabana makoi anigi mangda changsilak pangairi. Handakti aroibo oina thabagi mayak sengba perfect shot ama namlagi khana ngairi bikasna. Thabana makoi anidagi inchi khara khak lapna lereba aduda bikas na mayak sengba photo amakak namhawi handati flash aduna thabada atuki matik saina piram thaba tunglum da halli aduga masa ngakpa ngamhaudagumna leimaida tukri aduga makol haruna lawi second khara ki matuna thabagi thawai adu masa matonda tapna mangjagri madudagi matungda mafam aduda leichin tharamba adu tapna mangkri aduga mihing madam namlaba adustu kokri aphaba sakina fanglakli because the thoibi ke manakta sangsili aduga tapna hogati thabi kimta soktabra thabi khajik no fet tawna makok adu fet tapna hai because no fet tawi hausiti ekoi ani na mai pakli asi haidana because na thoibi bu konsili mikop aduda atya thakta ngalamba amuba nong sing the so paikri mai kai amada korau hanba mana tarang thokleri korau hanba ma ki masek mangal na yairiba phazaraba thambal hiden ki pat aduda ising ipom lakta sanariba lemlei nga kya so onthok na phazakreda yingbu ki pen banai dida pung khara ki matung thaibi ka bikas ka do umang adudagi lan thorek lami makhoi anina bus station hek yobaga bikas na makhoi ki kangles na news agency ki office ta call torami call adu receive torek lami asom na call dagi aduga chief johnny na harau na korek lami bikas nahundagi pau taba phangba ai aduki matik nungari ai khoidi nakhoi animak mang krabra haina khaluri hapta me helabani noina pau phorok tribase bikas na khomi hoi khoi tek te kaidana halak pangamle isorna sanbi badagi akhoi na kyam wana bapam se yore e kari theknere e nakhoi da kaisu thajabiroi pathodi phanglabra mahaga puna halak minabra zoni na hanglak pani pathogi ming palakpa adu bikas do safam khangan hanjin ki aduga tabla khumla ami patho thodi khoi ka puna lakmina bangam kitre Johnny pakatna kamdongna kamai na made bikas na khumi
ꯊꯝꯕꯥꯜ ꯍꯤꯗꯦꯟꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯉꯥꯡꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯂꯤ ꯗꯥꯖꯣꯟꯅꯤ ꯊꯋꯥꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯑꯀꯛꯅꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯍꯟꯕ ꯑꯣꯏꯔꯝꯂꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯍꯟꯕ ꯑꯣꯏꯔꯝꯂꯦ ꯊꯋꯥꯏ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯕꯨꯁꯨ ꯁꯨꯝꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯊꯝꯕꯥꯜ ꯍꯤꯗꯦꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯊꯧꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯣꯏꯔꯝꯂꯦ ꯖꯣꯅꯤꯅ ꯇꯞꯅ ꯍꯥꯏꯔꯝꯂꯛꯏ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯕꯤꯀꯥꯁ ꯄꯥꯊꯧꯁꯦ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯂꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯁꯅꯨ ꯅꯪꯅ ꯁꯤꯗ ꯌꯧꯔꯛꯂꯀꯥꯟꯗꯅꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯕꯤꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯄꯨꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯁꯤ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯩꯒ ꯂꯩꯌꯦ ꯃꯥꯕꯨꯗꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐ꯭ꯂꯥꯏꯠꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯔꯦꯟꯖ ꯇꯧꯔꯅꯤ ꯍꯌꯦꯡꯃꯛ ꯁꯤꯗ ꯍꯜꯂꯛꯄ ꯌꯥꯅꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡꯗꯤ ꯅꯝꯂꯛꯄ ꯅꯠꯇ꯭ꯔꯥ ꯅꯝꯂꯛꯏ ꯐꯣꯇꯣ ꯃꯈꯜ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨꯅꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯅꯕ ꯇꯧꯔꯣ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯅꯕ ꯇꯧꯔꯣ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯗꯥꯖꯣꯅꯤ ꯑꯁꯝꯅ ꯍꯥꯏꯅꯔꯨꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯅ ꯕꯤꯀꯥꯁꯇꯨ ꯅꯣꯛꯃꯤ ꯇꯧꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯑꯝꯃꯤ ꯊꯣꯏꯕꯤꯅꯁꯨ ꯏꯀꯥꯏ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯕꯤꯀꯥꯁꯇ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯃꯩ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯧꯕ ꯊꯝꯕꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ